ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯧꯔꯥꯅꯤ ꯁꯥꯕꯤꯒꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯦꯝꯕꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯟꯊꯤ ꯁꯥꯗꯨꯅ ꯂꯩ ꯑꯩꯒ꯭ꯌꯥ ꯃꯆꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯦꯝꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯂꯦꯝꯕꯤ! ꯂꯦꯝꯕꯤ! ꯂꯦꯝꯕꯤ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯒ꯭ꯌꯥꯝꯆꯥ? ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯥꯛꯑꯣ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯂꯦꯝꯕꯤ ꯁꯟꯊꯤ ꯁꯥꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯐꯥꯎꯕ ꯍꯥꯝꯗꯅ ꯂꯥꯛꯏ꯫ ꯂꯦꯝꯕꯤ ꯑꯃꯗꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕꯅꯤ꯫ ꯁꯝꯕꯜ ꯑꯃꯈꯛꯇꯅ ꯈꯟꯕ ꯂꯝꯅꯤ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯈꯣꯏꯒꯤ ꯏꯃꯨꯡꯅ ꯂꯦꯝꯕꯤꯕꯨ ꯍꯦꯛ ꯍꯦꯛ ꯀꯧꯗꯨꯅ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤ ꯐꯪꯍꯟꯕ ꯑꯃꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯍꯟꯕ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯊꯕꯛꯄꯨꯅꯤ꯫ ꯂꯦꯝꯕꯤ ꯉꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗꯕ꯭ꯔꯥ ꯈꯪꯗꯦ, ꯑꯗꯨꯝ ꯀꯧꯔꯛꯀꯅꯤꯕ ꯃꯁꯤ ꯄꯥꯈꯪ ꯑꯔꯤꯕꯁꯦ꯫ ꯅꯨꯄꯤ ꯀꯣꯛ ꯊꯤꯔꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯆꯍꯤ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨꯅ ꯊꯣꯡꯕ ꯆꯥꯛ ꯃꯥ ꯆꯥꯔꯤ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯑꯩꯒ꯭ꯌꯥꯝꯆꯥꯗ ꯄꯩꯊꯣꯛꯇꯨꯅ ꯀꯩꯅꯣ ꯑꯩ ꯂꯥꯛꯑꯦ꯫ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇ ꯄꯛꯂꯤꯕ ꯁꯟꯊꯤ ꯃꯌꯥꯝꯗꯨ ꯎꯔꯛꯄꯗ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯅꯈꯨꯠꯇꯨ ꯐꯥꯎꯗꯤ ꯍꯥꯝꯃꯒ ꯂꯥꯛꯄ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯀꯩꯅꯣ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯍꯥꯏꯗꯣꯏꯗꯣ ꯍꯥꯏꯔꯣ꯫ ꯑꯩ ꯁꯟꯊꯤ ꯁꯥꯔꯝꯃꯤꯅꯤ꯫ ꯍꯣꯏꯅꯦ ꯍꯥꯏꯗꯣꯏꯅꯤꯅꯦ, ꯑꯗꯨ ꯆꯠꯂꯣ ꯅꯈꯨꯠꯇꯣ ꯍꯥꯟꯅ ꯑꯝꯇ ꯍꯥꯝꯆꯣ ꯑꯗꯨꯒ ꯍꯥꯏꯒꯦ꯫ ꯑꯁ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕ, ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯗꯤ ꯑꯃꯨꯛ ꯀꯧꯔꯛꯑꯅꯤꯕ꯫ ꯍꯣꯏꯕ ꯀꯨꯏꯔꯣꯏꯕ, ꯆꯠꯂꯣ ꯅꯈꯨꯠꯇꯣ ꯍꯥꯟꯅ ꯑꯝꯇ ꯍꯥꯝꯗꯣꯛꯆꯣ ꯆꯠꯂꯣ꯫ ꯂꯦꯝꯕꯤ ꯌꯥꯝꯃꯟꯗꯕꯗꯨꯗ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯆꯣꯠꯄ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯃꯅꯝ ꯅꯝꯂꯒ ꯁꯟꯊꯤ ꯃꯅꯝ ꯅꯝꯃꯤ, ꯆꯠꯂꯣ ꯑꯃꯨꯛꯀ ꯍꯥꯝꯆꯣ ꯆꯠꯂꯣ꯫ ꯂꯦꯝꯕꯤ ꯋꯥ ꯉꯥꯡꯗꯅ ꯄꯩꯗꯨꯅ ꯃꯈꯨꯠ ꯍꯥꯝꯃꯤ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯁꯥꯄꯣꯟ ꯂꯩꯍꯧꯕꯅꯦ, ꯐꯖꯅ ꯍꯥꯝꯃꯛꯑꯣ, ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ꯫ ꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯃꯤ꯫ ꯃꯈꯨꯠ ꯍꯥꯝꯂꯤꯕ ꯑꯗꯨꯗ ꯇꯥꯏꯅꯗꯨꯅ ꯁꯥꯎꯅ ꯃꯊꯟꯇ ꯃꯥꯅ ꯍꯦꯛ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯌꯥꯔꯣꯏ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯁꯤꯅꯦ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯆꯀ꯭ꯔꯤꯁꯤꯗ ꯑꯣꯏꯅꯤ ꯅꯨꯄꯤ ꯑꯃꯇꯅ ꯌꯥꯕꯤꯗ꯭ꯔꯤꯁꯦ꯫ ꯂꯦꯝꯕꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯅꯣꯛꯇꯨꯅ ꯀꯗꯥꯏ ꯅꯝꯗ꯭ꯔꯕ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯏ꯫ ꯂꯦꯝꯕꯤ ꯃꯈꯨꯠ ꯑꯗꯨ ꯃꯅꯤꯡꯗ ꯐꯠ ꯂꯣꯠꯁꯤꯟꯗꯨꯅ ꯅꯝꯗ꯭ꯔꯦ, ꯌꯥꯔꯦ ꯍꯥꯏꯕ, ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯇꯧꯗꯨꯗ ꯅꯣꯛꯏ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯃꯗꯤ ꯂꯦꯝꯕꯤ ꯆꯍꯤ 9-10 ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯍꯜꯂꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯂꯦꯝꯕꯤꯕꯨ ꯂꯛꯅꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅꯕꯁꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯂꯦꯝꯕꯤꯅ ꯁꯥꯎꯗꯨꯅ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯃꯆꯤꯟ ꯄꯩꯊꯣꯛꯄ ꯑꯁꯤꯅ ꯂꯦꯝꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯁꯛꯐꯝꯅꯤ ꯑꯩꯒ꯭ꯌꯥꯝꯆꯥꯗꯗꯤ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯂꯣ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨꯆꯣ꯫ ꯂꯦꯝꯕꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ? ꯑꯩꯅ ꯅꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗꯣꯏꯕ? ꯍꯣꯏ, ꯏꯃꯥꯗꯤ ꯒꯣꯕꯤꯟꯗꯗ ꯆꯠꯈꯤ, ꯑꯩ ꯈꯛꯀꯤꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯃꯤꯒꯤ ꯆꯥꯛ ꯊꯣꯡꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯉꯝꯃꯔꯣꯏ, ꯍꯣꯔꯦꯟ ꯑꯩꯒ꯭ꯌꯥꯕꯣꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯉꯥꯡꯕꯗꯣ꯫ ꯉꯥꯡꯉꯣꯏ, ꯆꯠꯂꯣ, ꯑꯩꯅ ꯌꯥꯔꯤꯁꯤꯗꯤ꯫ ꯑꯩꯅ ꯊꯣꯡꯉꯒ ꯆꯥꯁꯨ ꯆꯥꯔꯣꯏꯗꯧꯕꯗꯨꯕꯨ꯫ ꯀꯅꯥꯅ ꯍꯥꯏꯒꯦ ꯆꯥꯒꯦꯅ ꯊꯣꯡꯉꯨ ꯍꯥꯏꯔꯤꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯃꯤ ꯈ꯭ꯋꯥꯏ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯌꯥꯏ꯫ ꯆꯠꯂꯣ ꯑꯝꯇ ꯊꯣꯡꯉꯨꯆꯣ ꯆꯠꯂꯣ꯫ ꯂꯥꯏꯗ ꯀꯠꯂꯝꯕꯒꯤ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯕꯅꯤ, ꯑꯗꯨꯗꯒꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯈꯜꯂꯒ ꯊꯣꯡꯉꯨꯆꯣ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ, ꯑꯩꯒ꯭ꯌꯥꯕꯣꯛ ꯂꯥꯛꯑꯒ ꯈꯨꯟꯊꯤ ꯆꯥꯕ ꯉꯝꯃꯣꯏꯑꯕ꯫ ꯍꯩ ꯊꯧꯔꯥꯅꯤ ꯁꯥꯕꯤ, ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯂꯣꯗꯅ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩ, ꯑꯉꯥꯡꯅꯤ ꯀꯥꯏꯅ꯫ ꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯆꯠꯈꯤ꯫ ꯂꯦꯝꯕꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ, ꯃꯆꯤꯟꯗꯁꯨ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯁꯦꯜ ꯐꯪꯅꯤ ꯍꯥꯏꯔꯗꯤ ꯃꯤꯒꯤ ꯑꯣꯏꯗꯤ ꯊꯣꯡꯉꯤꯅꯦ ꯃꯥ, ꯃꯁꯥꯒꯤ ꯆꯥꯛꯁꯤꯐꯥꯎ ꯊꯣꯡꯕ ꯇꯜꯂꯦ꯫ ꯑꯩꯅ ꯉꯁꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯀꯣꯛ ꯆꯦꯟꯈꯤꯗꯣꯏꯅꯤ ꯌꯦꯡꯉꯣ꯫ ꯃꯇꯨ ꯊꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯠꯇꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯅꯣꯝꯃ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯦꯝꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯂꯣꯏꯅ ꯇꯥꯏ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯏꯁꯧ ꯂꯥꯡꯂꯒ ꯆꯥꯛ ꯊꯣꯡꯕꯁꯦ ꯂꯈꯃꯤꯅ ꯁꯥꯎꯋꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯅꯨꯄꯤꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨ, ꯅꯨꯄꯥ ꯑꯐꯕ ꯐꯪꯉꯣꯏ꯫ ꯂꯦꯝꯕꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯏ, ꯃꯊꯟꯇ ꯍꯥꯏꯖꯔꯛꯏ꯫ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯃꯒ ꯇꯥꯔꯝꯃꯤꯖꯥꯠꯅꯤꯅꯦ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯄꯥꯛ ꯅꯨꯄꯤ ꯐꯪꯉꯣꯏ꯫ ꯍꯥꯏꯅ ꯂꯦꯝꯕꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯂꯦꯝꯕꯤ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯆꯥꯛ ꯂꯣꯏꯔꯝꯃꯕꯅꯤ, ꯍꯣꯔꯦꯟꯅꯦ ꯀꯣꯟ ꯐꯦꯡꯕꯗ ꯆꯐꯨ ꯎꯌꯥꯟꯗꯨꯁꯨ ꯌꯥꯎꯔꯒ ꯄꯨꯟꯅ ꯐꯦꯡꯉꯨꯀꯣ, ꯑꯩꯒ꯭ꯌꯥꯕꯣꯛꯅ ꯉꯥꯡꯖꯅꯤ꯫ ꯍꯩꯄꯥ ꯁꯥꯕꯤ, ꯅꯪ ꯈꯪꯉꯤꯅꯦ ꯍꯥ, ꯆꯠꯂꯣ ꯌꯥꯔꯦ ꯂꯣꯏꯔꯗꯤ꯫ ꯂꯦꯝꯕꯤ ꯃꯥꯒꯤ ꯃꯆꯤꯟꯗꯨ ꯅꯥꯝꯃ ꯄꯩꯊꯣꯛꯇꯨꯅ ꯆꯠꯂꯦ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯂꯦꯝꯕꯤ ꯁꯥꯎꯅ ꯃꯥꯏ ꯊꯕꯛ ꯂꯣꯏꯔꯗꯤ ꯁꯤ ꯉꯥꯛꯇꯅꯤ, ꯍꯟꯗꯛꯃꯨꯛꯇꯤ ꯍꯥꯏꯔꯛꯑꯣ ꯁꯨꯛꯇꯧ ꯇꯧꯔꯣꯏ꯫
ꯂꯦꯝꯕꯤ ꯁꯥꯎꯅ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯥꯜ ꯑꯃ ꯂꯧꯗꯨꯅ ꯁꯠꯐꯝ ꯊꯩ ꯀꯩꯅꯥꯇꯣꯝꯕꯤ ꯆꯥꯛ ꯑꯗꯨ ꯊꯤꯅ ꯊꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ ꯑꯁꯤꯒꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯍꯥꯏꯁꯦ ꯆꯥꯛ ꯊꯣꯡꯒꯦ ꯊꯣꯡꯍꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯒ꯭ꯌꯥꯕꯣꯛꯅ ꯉꯥꯡꯉꯤ ꯆꯐꯨ ꯎꯌꯥꯟꯗꯣ ꯐꯦꯡꯗꯣꯛꯑꯣ ꯍꯥꯏꯔꯨꯕ ꯑꯗꯨꯒꯤ ꯍꯩꯄꯥ ꯁꯥꯏꯅ ꯉꯥꯡꯉꯛꯏꯕ ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯅ ꯍꯥꯏꯕ ꯊꯕꯛꯀ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯑꯩ ꯀꯩꯅꯥꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒꯤꯕꯨ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯅꯪ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯔꯤ ꯑꯣꯏꯔꯤꯅꯤ ꯂꯦꯝꯕꯤ ꯃꯃꯥꯗ ꯌꯥꯝ ꯈꯪꯅꯤꯡꯅ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯤꯁꯤꯕꯨ ꯑꯩꯒ꯭ꯌꯥꯝꯆꯥꯁꯤ ꯌꯥꯕ꯭ꯔꯣ ꯈꯪꯗꯦꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯈꯔ ꯑꯃꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏ ꯈꯔ ꯑꯃꯅ ꯇꯧꯍꯩꯗꯦ ꯍꯥꯏ ꯃꯤꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯤ ꯏꯃꯥꯗꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯩꯒ꯭ꯌꯥꯕꯣꯛ ꯈꯣꯏꯗꯤꯅꯦ ꯑꯗꯨꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯇꯕꯨ ꯈꯔ ꯐꯔꯛꯑꯕꯅꯤ ꯍꯥꯟꯅꯗꯤꯅꯦ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒꯅꯦ ꯇꯨꯂꯁꯤ ꯃꯇꯣꯟ ꯈꯔꯒ ꯆꯥꯏ ꯁꯥꯏꯗꯅ ꯆꯠꯂꯝꯃꯤꯕꯅꯤ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈꯤꯗ꯭ꯔꯕ ꯅꯪ ꯑꯩꯒ꯭ꯌꯥꯝꯆꯥꯁꯤ ꯃꯥꯗꯤꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯍꯧꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯒ ꯆꯥꯛ ꯍꯦꯛꯇ ꯆꯥꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯒ꯭ꯌꯥꯕꯣꯛꯅꯅꯦ ꯂꯥꯎꯅꯈꯤꯕꯁꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯒ꯭ꯌꯥꯝꯆꯥꯁꯤꯕꯨ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯔꯣꯏꯗꯖꯥꯠꯂꯣ ꯈꯪꯗꯦꯅꯦꯍꯦ ꯑꯁꯤꯅ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯅꯍꯥꯟꯗꯤꯅꯦ ꯑꯩꯒ꯭ꯌꯥꯕꯣꯛꯅ ꯅꯨꯄꯤ ꯊꯤꯕꯤꯔꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯉꯣꯟꯗꯗꯤ ꯃꯁꯤꯗ ꯈꯔ ꯊꯨꯅ ꯅꯨꯄꯤ ꯊꯤꯔꯗꯤ ꯐꯅꯤ ꯃꯥꯅ ꯄꯥꯈꯪ ꯑꯣꯏꯔꯒ ꯂꯩꯕꯁꯦ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯌꯥꯝ ꯁꯤ ꯀꯩꯅꯥꯇꯣꯝꯕꯤ ꯃꯆꯥꯒꯤ ꯆꯝꯖꯔꯕ ꯋꯥꯍꯩꯗꯨꯗ ꯅꯣꯛꯇꯨꯅ ꯍꯥꯏ ꯑꯔꯨꯝꯕ ꯊꯕꯛ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯉꯥꯏꯍꯥꯛ ꯁꯪꯕ ꯀꯥꯟꯗ ꯇꯧꯕꯤꯔꯒ ꯂꯣꯏꯔꯦ ꯅꯪ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯇꯧꯕꯤꯈ꯭ꯔꯕꯖꯥꯠꯅꯤ ꯅꯪ ꯄꯥꯕꯨꯡ ꯅꯥꯕ ꯀꯥꯟꯗ ꯃꯥꯅ ꯑꯃꯨꯛ ꯊꯣꯏꯕ ꯍꯣꯠꯅꯕꯤꯔꯤꯕ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕꯗꯨꯅꯤ ꯗꯦꯕ ꯀꯔꯃ ꯑꯃ ꯆꯠꯂꯨꯕ ꯌꯥꯗꯦ ꯃꯌꯨꯝ ꯐꯥꯎꯕ ꯆꯪꯗ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯑꯆꯥ ꯑꯊꯛ ꯍꯥꯟꯅ ꯄꯤꯔꯝꯃꯤꯕꯗꯨꯅꯤ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯗꯨꯒꯤ ꯍꯥꯏꯔꯒꯕꯨꯗꯤ ꯑꯩꯒ꯭ꯌꯥꯝꯆꯥꯁꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯃꯌꯥꯝ ꯄꯤꯔꯗꯅ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯀꯥꯟꯗ ꯅꯪꯁꯨ ꯍꯦꯛ ꯍꯦꯛ ꯇꯧꯕꯤꯌꯨ ꯀꯌꯥꯝꯕꯨ ꯋꯥꯔꯤꯅꯤꯒꯦ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯅꯨꯡꯊꯤꯜꯗꯤꯅꯦ ꯀꯣꯕꯤ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤ ꯊꯧꯔꯥꯅꯤ ꯒꯣꯕꯤꯟꯗꯒꯤ ꯊꯧꯔꯝ ꯂꯣꯏꯗꯨꯅ ꯍꯜꯂꯛꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯅꯐꯤ ꯑꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯂꯤ ꯃꯆꯥꯕꯨ ꯇꯥꯅꯅꯕ ꯀꯧꯔꯛꯏ ꯑꯩꯒ꯭ꯌꯥꯝꯆꯥ ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯈ꯭ꯔꯦꯗ ꯅꯨꯡꯁꯥꯅꯤꯅ ꯇꯧꯔꯤꯁꯦ ꯑꯣꯝꯆꯥꯛꯅꯩꯗ ꯑꯩꯒ꯭ꯌꯥꯝꯆꯥ ꯊꯧꯔꯥꯅꯤꯅꯁꯨ ꯑꯩꯒ꯭ꯌꯥꯝꯆꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯏ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯐꯥꯎꯕ ꯃꯨꯠꯈꯤꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯩꯒ꯭ꯌꯥꯝꯆꯥꯅꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯍꯥꯏꯈꯤꯕꯗ ꯈꯪꯗꯕ ꯂꯩꯇꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯏꯁꯤꯡ puthokduna ꯊꯣꯛꯂꯛꯏ ꯁꯤꯗ ꯂꯩꯔꯦ ꯏꯃꯥ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯀꯔꯤ ꯆꯥꯅꯅꯕ ꯌꯥꯎꯕ ꯍꯥꯏꯅ ꯌꯦꯡꯂꯤ ꯊꯧꯔꯥꯅꯤ ꯏꯁꯤꯡ ꯑꯗꯨ ꯆꯔꯥꯝꯅꯅ ꯊꯛꯆꯤꯟꯗꯨꯅ ꯏꯟꯖꯥꯡꯗꯤ ꯀꯔꯤ ꯆꯥꯔꯤ ꯅꯪꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯤ ꯆꯥꯛꯄꯨ ꯅꯪꯅ ꯊꯣꯡꯕ꯭ꯔꯅꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯏꯉꯛ ꯉꯛꯁꯤꯟꯅꯩ ꯃꯔꯥꯜ ꯄꯨꯝꯕ ꯌꯥꯗꯕꯅ ꯑꯁꯦꯡꯕ ꯃꯥꯟꯕ ꯈꯣꯟꯐꯝꯗ ꯑꯩꯅ ꯊꯣꯡꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯊꯣꯡꯕꯤꯗꯣꯏꯕ ꯑꯩꯗꯤꯅꯦ ꯅꯪꯅ ꯊꯣꯡꯂꯝꯒꯗꯕ ꯃꯥꯟꯗꯕ ꯂꯦꯝꯕꯤꯅ ꯊꯣꯡꯂꯝꯒꯗꯕ ꯃꯥꯟꯕ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯃꯆꯠ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯉꯤ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯅꯣꯛꯇꯦ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯃꯥꯅ ꯊꯣꯡꯉꯒ ꯑꯩꯅ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯅꯪ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ ꯑꯩꯒ꯭ꯌꯥꯝꯆꯥ ꯍꯣꯏꯃꯦ ꯏꯃꯥ ꯐꯩ ꯁꯦꯡꯕꯨ ꯁꯦꯡꯂꯕꯗꯤ ꯑꯩꯗꯤꯅꯦ ꯃꯈꯣꯏꯒꯤ ꯃꯈꯨꯠꯀ ꯆꯥꯔꯝꯂꯕꯗꯤꯅꯦ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯁꯨꯛꯇ ꯑꯩ ꯊꯥꯖꯔꯣꯏꯗꯕꯅꯤ ꯃꯤꯅ ꯑꯩꯅ ꯊꯣꯡꯉꯦ ꯍꯥꯏꯔꯒ ꯑꯩꯒ꯭ꯌꯥꯝꯆꯥ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯔꯒꯗꯤ ꯃꯁꯥꯒꯤ ꯑꯔꯥꯟꯕ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯈꯤ ꯊꯧꯔꯥꯅꯤꯅ ꯍꯣꯏꯗ ꯈꯔꯁꯨ ꯃꯁꯥꯅ ꯊꯣꯡꯂꯒ ꯆꯥꯖꯁꯅꯤ ꯅꯨꯄꯤ ꯊꯤꯌꯣ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯅꯥ ꯂꯧꯗꯨꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯃꯄꯥꯁꯨ ꯑꯩꯁꯨ ꯉꯟꯇꯥꯅ ꯃꯤꯠ ꯍꯦꯛ ꯀꯥꯛꯊꯣꯔꯛꯄꯒ ꯌꯨꯝ ꯄꯥꯜꯂꯛꯏ ꯑꯃꯅ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯉꯁꯤꯗꯤ ꯃꯤꯒꯤ ꯐꯤꯔꯣꯏ ꯑꯃꯒꯤ ꯆꯥꯛ ꯊꯣꯡꯕ ꯆꯠꯂꯨꯏ ꯍꯥꯏꯅ ꯃꯥꯒꯤ ꯂꯩꯈꯣꯝ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯄꯛꯇ꯭ꯔꯕ ꯆꯍꯤꯒ ꯆꯥꯟꯅꯗ꯭ꯔꯕ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯌꯨꯝ ꯌꯧꯗ꯭ꯔꯤ ꯂꯦꯝꯕꯤ ꯈꯣꯏꯗ ꯍꯥꯟꯅ ꯆꯪꯂꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯂꯦꯝꯕꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯦꯝꯕꯤ ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ ꯂꯦꯝꯕꯤ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯂꯩꯊꯣꯔꯛꯄꯗ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯗꯨꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯀꯨꯟꯖꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ
ꯑꯉꯧꯕ ꯐꯤꯅ ꯌꯣꯝꯕ ꯃꯌꯣꯝ ꯃꯆꯥ ꯑꯃ ꯄꯥꯏꯔꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯦꯝꯕꯤꯒꯤ ꯃꯅꯥ ꯑꯗꯨ ꯂꯩꯔꯛꯏ ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ ꯇꯥꯅ ꯇꯥꯅ ꯈꯨꯝꯗꯕꯅꯤꯅꯦ ꯍꯥ ꯄꯪꯂꯤꯕ ꯅꯅꯥꯁꯦ ꯂꯩꯊꯠꯀꯦꯕ ꯅꯪ ꯂꯦꯝꯕꯤ ꯃꯃꯤꯠꯇꯨ ꯁꯨꯒꯠꯇꯨꯅ ꯈꯥꯡꯉꯤ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯅꯥꯏ ꯍꯥꯏꯕ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯁꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯩ ꯅꯥꯏ ꯍꯥꯏꯕ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯈꯨꯠꯇꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯇꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯈꯤꯗ꯭ꯔꯥ ꯅꯪ ꯍꯥ ꯇꯧꯈꯤꯗ꯭ꯔꯕ ꯇꯧꯔꯔꯣꯏꯕ ꯊꯥꯗꯣꯛ ꯍꯥꯏꯕ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯏ ꯂꯦꯝꯕꯤ ꯃꯅꯥꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯇꯧꯅ ꯉꯥꯎꯕ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯍꯣ ꯉꯥꯎꯋꯦ ꯑꯩꯗꯤ ꯉꯥꯎꯋꯦ ꯑꯉꯥꯡꯅ ꯑꯍꯜ ꯂꯛꯅꯔꯕꯗꯤ ꯑꯗꯨꯅꯤ ꯈꯪ ꯅꯅꯥꯗꯣ ꯇꯠꯇ꯭ꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯃꯤꯅ ꯂꯩꯁꯥꯕꯤ ꯃꯅꯥ ꯇꯠꯄꯤ ꯍꯥꯏꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯒ꯭ꯌꯥꯝꯆꯥ ꯅꯣꯛꯇꯨꯅ ꯐꯔꯦ ꯀꯩꯅꯣ ꯐꯪꯗ꯭ꯔꯒ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪꯅ ꯅꯅꯥꯗꯣ ꯇꯠꯇꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯗꯤ ꯑꯩꯅ ꯅꯪ ꯂꯧꯕꯤꯔꯅꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟꯗ ꯂꯣꯟꯅ ꯊꯨꯞꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯦꯝꯕꯤꯕꯨ ꯂꯣꯠꯇꯨꯅ ꯊꯝꯖꯔꯤꯕꯅꯤ ꯑꯁꯦꯡꯕ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯑꯗꯨ ꯄꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯃꯥꯇꯅ ꯈꯪꯖꯗꯕꯅꯤ ꯂꯦꯝꯕꯤ ꯁꯥꯎꯅ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯑꯩꯒ꯭ꯌꯥꯝꯆꯥꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯤꯟꯖꯤꯜꯂꯛꯏ ꯑꯩꯒ꯭ꯌꯥꯝꯆꯥ ꯆꯩꯅꯥꯗꯨ ꯈꯥꯡꯗꯨꯅ ꯑꯌꯣ ꯅꯥꯏ ꯍꯥꯏꯕꯅꯤꯅꯦ ꯇꯧꯅꯨꯅꯦ ꯂꯦꯝꯕꯤ ꯅꯪꯕꯣ ꯂꯦꯝꯕꯤ ꯁꯥꯎꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯁꯤꯡꯗꯨꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯕ ꯑꯩ ꯅꯣꯏꯗꯒ ꯆꯪꯉꯣꯏꯗꯕꯅꯤ ꯈꯪ ꯑꯩꯒ꯭ꯌꯥꯝꯆꯥ ꯍꯦꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯀꯔꯤ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯆꯪꯉꯣꯏꯗꯣꯏꯕ ꯍꯣꯏ ꯆꯪꯉꯛꯑꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯥꯡꯁꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯣꯠꯇꯅ ꯆꯦꯜꯂꯛꯑꯅꯤ ꯍꯟꯗꯛꯇꯤ ꯆꯦꯜꯂꯛꯑꯔꯣꯏ ꯏꯕꯨꯡꯉꯣ ꯑꯩ ꯆꯥꯎꯔꯦ ꯈꯪꯉꯕ ꯀꯔꯤ ꯅꯪꯁꯦ ꯀꯥꯏ ꯆꯥꯎꯔꯤꯕ ꯀꯗꯥꯏ ꯀꯌꯥꯝ ꯆꯥꯎꯔꯦ ꯌꯦꯡꯒꯦ ꯑꯝꯇ ꯂꯦꯞꯄꯨꯁꯦ ꯂꯦꯞꯄꯣꯏ ꯌꯥꯝ ꯆꯥꯎꯔꯦ ꯑꯩ ꯅꯨꯄꯥꯅꯒ ꯀꯣꯏꯒꯦ ꯍꯥꯏꯔꯦ ꯅꯨꯄꯥꯁꯨ ꯂꯩꯔꯦ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒ꯭ꯌꯥꯝꯆꯥ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯔ ꯂꯥꯡꯁꯤꯟꯅ ꯅꯪꯕꯨ ꯀꯥꯏꯗꯩ ꯅꯨꯄꯥ ꯍꯥꯏꯔꯣ ꯍꯥꯏꯔꯣꯏ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯍꯥꯏꯗꯣꯛꯄ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯑꯣ ꯅꯪꯒꯤꯁꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯦꯝꯕꯨꯡꯗꯨꯔꯣ ꯑꯩꯅ ꯈꯜꯂꯤꯅꯤ ꯃꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯦꯛ ꯆꯥꯕ ꯎꯏꯅꯤ ꯈꯪꯅꯤ ꯍꯟꯗꯛꯇꯤ ꯂꯥꯛꯇ ꯂꯥꯛꯈꯤꯁꯟ ꯃꯊꯨꯟꯗꯨꯗ ꯅꯥꯎꯔꯤꯅ ꯀꯥꯞꯀꯦ ꯏꯁꯤꯁ ꯅꯪꯅ ꯊꯧ ꯀꯩ ꯂꯩꯒꯦ ꯊꯦꯝꯕꯨꯡꯗ ꯂꯥꯛꯆꯔꯒ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯏꯗꯣ ꯃꯔꯝ ꯂꯩ ꯍꯥꯏꯕꯤꯗꯤ ꯍꯥꯏꯖꯅꯤ ꯃꯇꯨꯡ ꯍꯦꯛ ꯎꯅꯔꯝꯃꯕ ꯅꯪꯅꯦ ꯃꯥꯒ ꯍꯦꯛ ꯀꯣꯏꯅꯔꯝꯃꯕ ꯅꯪ ꯑꯗꯨꯝ ꯂꯣꯏꯔꯦ ꯀꯣꯏꯅꯗꯧꯔꯤꯅ ꯑꯣ ꯅꯪ ꯀꯣꯏꯅꯗꯧꯔꯦ ꯊꯦꯝꯕꯨꯡ ꯄꯨꯀꯪꯕꯗꯨꯒ ꯍꯣꯏ ꯀꯣꯏꯅꯗꯧꯔꯦ ꯑꯩꯗꯤ ꯅꯪꯗꯧꯅ ꯅꯨꯄꯤ ꯐꯪꯗꯕꯗꯨ ꯅꯠꯇꯤꯌꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯃꯌꯣꯝꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯗꯨꯗꯤ ꯅꯪ ꯁꯤꯒ ꯑꯝꯇ ꯄꯤꯖꯔꯔꯣꯏ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯃꯥꯁꯨ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯑꯁꯨꯝꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯆꯥꯅꯅꯕ ꯈꯔꯗꯤ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯆꯠꯀꯦ ꯇꯧꯕꯗꯨꯗ ꯄꯥꯈꯠꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯉꯥꯏꯈꯣꯕ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯄꯤꯔꯝꯃꯣꯕ ꯄꯤꯔꯣꯏ ꯅꯣꯏ ꯊꯦꯝꯕꯨꯡꯗꯒꯤ ꯂꯧꯁꯨ ꯆꯠꯂꯨ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯔꯒ ꯀꯗꯥꯏ ꯄꯤꯔꯛꯑꯣꯕ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯄꯣꯛꯏ ꯑꯩꯒ꯭ꯌꯥꯝꯆꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯆꯠꯈꯤꯗꯤ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯉꯤꯕ ꯑꯩꯒ꯭ꯌꯥꯕꯣꯛꯅ ꯍꯥꯏꯅꯤ ꯀꯩꯅꯣ ꯅꯪꯗꯤ ꯑꯩ ꯀꯣꯏꯊꯤ ꯊꯤ ꯂꯩꯔꯤꯕꯣꯏꯔꯦ ꯑꯁ ꯊꯤꯗꯦ ꯅꯣꯏꯗ ꯆꯠꯄꯗ ꯑꯩꯒ꯭ꯌꯥꯕꯣꯛꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯁꯤꯕꯨ ꯀꯩꯅꯣ ꯅꯪꯅ ꯆꯥꯅꯤꯡꯕ ꯉꯥꯛꯇꯅꯦ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯨ ꯑꯩ ꯆꯠꯂꯒꯦꯀꯣ ꯊꯦꯡꯉꯦ ꯂꯦꯝꯕꯤ ꯃꯉꯛꯇ ꯅꯣꯝꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯂꯩꯍꯧꯏ ꯑꯩꯒ꯭ꯌꯥꯝꯆꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯍꯝꯕꯔ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ ꯊꯧꯔꯥꯅꯤ ꯁꯪꯗꯒꯤ ꯂꯥꯏ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯔꯥꯅꯤ ꯃꯆꯥ ꯎꯕꯗ ꯁꯥꯎꯔꯞꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯀꯅꯥꯅ ꯊꯣꯡꯅꯒꯦ ꯏꯃꯨꯡꯁꯦ ꯃꯤ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯁꯠ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯣ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯦꯅꯦ ꯑꯣ ꯌꯥꯗ ꯇꯧꯏꯅꯦ ꯃꯤꯁꯨ ꯂꯩꯖꯗꯕ ꯃꯣꯏꯒꯤꯗꯣ ꯑꯗꯨꯗ ꯃꯥꯟꯗꯣꯞ ꯁꯤꯕꯗꯣ ꯉꯥꯏꯍꯥꯛꯁꯨ ꯌꯥꯎꯔꯛꯑꯕ ꯑꯗꯨꯒꯤꯅꯤ ꯀꯔꯤ ꯅꯪꯗꯤ ꯆꯥꯛ ꯊꯣꯡꯕ ꯆꯠꯂꯣ ꯍꯥꯏꯔꯒ ꯃꯤꯒꯤ ꯃꯥꯟꯗꯣꯞ ꯁꯤꯕꯁꯨ ꯌꯥꯎꯔꯤꯕꯣꯏꯔꯦ ꯏꯁ ꯏꯆꯥꯗꯤ ꯊꯕꯛ ꯐꯩꯗ ꯃꯤꯅꯨꯡꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯀꯨꯏꯕ ꯅꯠꯇꯦꯕ ꯏꯃꯥ ꯉꯁꯥꯏ ꯍꯜꯂꯛꯑꯕꯅꯦꯕ ꯂꯦꯝꯕꯤ ꯈꯣꯏꯗꯁꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯦ ꯑꯩꯒ꯭ꯌꯥꯝꯆꯥꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯊꯧꯔꯥꯅꯤꯗꯨ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯁꯥꯎꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯊꯧꯔꯥꯅꯤ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯍꯥꯏ ꯅꯪꯁꯦ ꯄꯥꯈꯪꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯠꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯦꯝꯕꯤ ꯈꯣꯏ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ
Kaino ima, mi takiba tari. Tage tasanu. Tanadabani aina haise. Pharabasu phatrabasu lembi se laisabi pharabani. Nangna pakhang. Sum loina tinara abadine. Hui haudong tasu nungsinari hainaribani. Adugi mathakta nangna bamon. Nang madu karigi khangde. Ha! Aina harisini. Matung manau nang moida changanu ko. Aina harisini nang. Aigamcha leptuna sum lairabadi. Magi ngangkhraga loisan pham khangdabi adu taurani khanduna. Hoi. Yare, changaroi. Ando to ogo, wanaga halakpaga. Aigamcha ngangang changke. Masi kainom tawduri masi. Matu thuna thibidrabadi yaroi dawri. Icha mathanta pokpase mangdana tokpa tare. Lembi mango duda theliba mingsel adu yengduna imungda lairiba mama adubu tananaba hairai. Ima, ai phi suruge. Pabagi phi su yaraktoine khara kuirakani. Kaina tombi machada. Nungsa marak asida ising holaga yumda urumda nungaina suba yadabro. Ising honbadune hena tanjakre. Ada dum surage. Hairibado aigamcha tari. Tanchare. Aisu yahorukige. Aigamcha imungda thuna chensenki. Lembi wakhal nungaina isaiga ngangangduna kulgi pukri tamna lai. Lembi mamai mami khumjinduna fikana suri aigamcha Big Thana yauba bartin nama lembi gi mangda sathami aduga yamna chawba saduna. Se, sisudo. Lembi wahaidu da ping lawi. Puk hawalaga makhwang metlaga. Ai se nangi phisunaba miro. Aigamcha matawdu da noi. Hoi, mane, maramu pani sudo se. Ai singhun birake ko. Ai ngamoi. Aigamcha nang adum sujawla. Ai ne khutse ngarang chak thungba da thau chong ki tawbani ba. Ima da suhan gi tawbusu ahal du da nungai ten taw. Maramu pani se. Ikhoi lembi di maramu khrazan. Sasudo ba. Horen sindu jana ba sel bibi ke. Nungai re ni nang dia. Nungai jadi kainu. Nang amalai bi sibaw kana jadi kamai dawdu ba. Na tu du ina haijo. Lembi ya. Itu du bulai re di. Ai di nangoda ka daw haidu ba. Se. Sok ngang dana le. Se ising chokpirage se. Sudo ko. Ai gamcha ising bartin adu honjelai. Lembi upai laitana fidu surai. Lembi phido kana noiduna kanthi phudokuna hairai. Phi ni kaina imore moladan. Pakhang ni kaina yongni. Phurisida dairiba mayamsi. Lembiya. Nang su ngawrabra me. Mot baina join nang mu su haise. Ho adu ori su mot man khre. Khara nana lit patamo. Hoiba lilage ba. Agam chakane ising holi. Ani dugi matawadu ibohal na laukarak padu uri. Ibohal mayum tamna cycle adu thauduna halai. Kaina tombi mapuroi ba halak paduda. Hanbira edana chakaloi ba kuirabani. Nachanu pisu phi suruni haidana chakhi bani halakti. Ma halaga ne punna charasi khare sungali. Ibo chawma phi hongna. Kaina tombi ai wa haigi munna taw. Nachanu pi se laisabi pharaba. Khara kupni senaba matam yauraba. Nangna khare yengsilu. Hanagum koita thabadu yade. Haujiksu aigam jaga lehawi. Kaina tombi noktuna ba. Adubu kaidawi haigi aigam jaga bwa. Madine aigam jaga de leire ibaduni. Adu yade ne kaina. Haujikti makhoi pakhang leisabi loina pharaban. Madugi mathakda aigam jakhoiga aikhoiga charo morong na ba yabasu nate. Ai aiga bokse kaya hainabasu oide. Wayam naraktingai dane. Nachanu ase wakhal tananaba nangna khara hai. Ai miga wangangnaba yam tallini kaina tombi. Lembi asuba phidu piduna. Se loire chalo. Kainu puna jaminarase. As chalo di kok chalo. Nangi loire ba natro. Hoine adudi nangsu loiro. Puna kaminarase gadorage. Ai gamcha nangse chahi subana yam yam haibabu wakhal de amata tade. Aina haisini chalo haiba. As numika yung kalagpasida na thandale hobado laina lawini daw bani minangbo ngai bige base. Lembi khoido sikna. Ai gamcha ai phi suge haiba. Nangno ubada yadaba phi yawe haiba. Phareni si oiredi. Ai gamcha noglai aduga. Oh hoi. Adu sai haiwa do. Chale suhoro ko. Ai gamcha upai laitana bartina du puduna chatki. Sumain he haiji phawe yade. Lembi asuba phidu puduna karei. Kaina tombi machada.
ꯂꯦꯝꯕꯤ ꯅꯪꯕꯨ ꯀꯥꯔꯛꯑꯕ꯭ꯔꯣ? ꯍꯣꯏ ꯃꯥ, ꯑꯩꯒ꯭ꯌꯥꯝꯆꯥꯒꯤꯁꯨ ꯐꯤ ꯁꯨꯕꯤꯌꯣꯅ ꯈꯔ ꯁꯨꯈ꯭ꯔꯦ ꯑꯗꯨꯒꯤ ꯀꯨꯏꯔꯦ꯫ ꯄꯥꯕꯨꯡꯗꯤ ꯀꯥꯔꯛꯑꯕꯣ? ꯀꯥꯔꯛꯑꯦ꯫ ꯆꯥꯛꯇꯤ ꯅꯪ ꯍꯜꯂꯛꯑꯒ ꯆꯥꯁꯦꯅ ꯆꯥꯗ꯭ꯔꯤ꯫ ꯀꯗꯥꯏ ꯐꯤꯗꯣ ꯏꯃꯥ ꯐꯧꯕ ꯌꯥꯎꯔꯛꯀꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯤ ꯐꯧꯕ ꯂꯣꯏꯗꯨꯅ ꯏꯕꯣꯍꯜ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ꯫ ꯂꯦꯝꯕꯤ ꯃꯄꯥꯗ ꯄꯥꯕꯨꯡ ꯂꯧꯗꯤ ꯁꯥꯠꯄ ꯍꯧꯔꯛꯑꯕꯣ? ꯍꯧꯔꯦ꯫ ꯀꯨꯝꯁꯤꯗꯤ ꯐꯧ ꯌꯥꯝꯅ ꯐꯩ꯫ ꯍꯟꯗꯛꯇꯤ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯂꯧ ꯌꯩꯕꯀꯥꯗꯣ ꯂꯣꯏ ꯇꯧꯅꯤ ꯍꯥꯏꯕꯅꯤ꯫ 이보할 짜는 짝도 로실람다나 와마카 아무 따름다 무굿 함도 토키 렘비 마데 잉악낙네 옌두나 레하위 그이나 동비나 마짜다 렘비야 짝 짜링이다 그도부이 하이루리노 꼬나 항보다 할배야다고 낭보 이마 그이기노 바바나 아기암자 로예비 야우니 할가 사울시 렘비야 이마와 해게 묻는다 낭 아기암자세 누피 티바 야라 아버니 낭 마동 마가 하나금나네 로이나간 tung phaba oiroi lembi made angang ni agyamjana mangonde yengliba mityeng khalliba wakhal ma khangjaba nate madugi sumathakta agyamja mana mabung amagumna khalli nongmata masidagi henba wakhal khankiba leite lembi numidang wairamgi jakhumi singsoke haiduna turial kumtharai tanja aduda thembung so lembi ngaiduna leirami thembung lembi ubada lembi ising sok balai ro hoida thembung 다 템봉디 까이철루이노 그수 자대다 소이네 숨라이니 아돌렘비 까이기노 낭나 아기암자가 좀 짬미네이도 에 아도보 그이도라게 아기암자디 하나데스 아이가 좀 짬미네 게이노 하나니 허지디 짬미나우라노 아기아복도 야마이나데바 아도이 마탁다 모이디 바모니 나트라가 누이 아니 시부 고이네이로 렘비 짤람바 아두다기 짭 레피 아두가 다 템봉 얌 하이나디고 아두고마 와다 하잉에 해가노 나트디네 낭 아기암자다 하이도고 푸언자니 템봉 타와 이사사다나 아뻥비 낭디 안강이네 강아모이 아기암자나 낭원데 잉이바 미잉도 하이비디 하이자니 낭 책선적고 아기아복나 낭기나 고자비게다부수 레이테 다 템봉 낭세 자자 얌 강이해 하이나 딴자 아스데 아기암자 마기 한바라도 lembibu thira I thauraga ani ado chatminaramba aduda agyamcha ping lawi cycle do kharkanna thaujinduna lembi nangsida kadoino lembi ingak ngai lembi di thawa isa sadana ising sok palakpane aduda ta themung thengnaba o thembong nangna kadori basida thembong maga agyamcha ga yengnabada yamna khetnai thembong lat tawna agyamcha aishu sum agyamcha khon kharakanna karigi sum gaina chalo na thundu da ka kholaktana angang ni irang ka stodana lembida mu onsilaga nang ising so balaira ising so bala di soga babu chalo yumda la aiga gamina krasi ya ni agyamcha aidum sokchara age masi machinga ji khumine mina hairedi kokto bokai dogina ha 템봉 짰다나 아둠 이행아가 레이 아기암자나 템봉다 năng amusu chalu ya do sum leptana lei do chalo matung mana hekla ba kaidog yung no chal thembong peri chatki masak siga pakhang ariba nupi phangdaba haisini lembi se mana kushin sinaduna koiba ya do sinataba sida aina songindra ko agyamcha nangna ai question sinai se kai gino kariya aina nang sinai ba senade mayumda leiramdabaduda thibirakoi wani adu senaba kawe matungdadi thibirakano aikhoi babungnasu nanga punbada ngangi noi babungdi aiga punbada kai ngangi ba ho nangna pakhangni aina laisabini punba phate hai isis noi babungsu yaye mathang haira adine punje na kok hai aduga dum pulaloi aidi kai do hai doi ba hai roi babungda hangasu aidi haidokani mina suloina hainarabane aise nangna koi senseneina hai saktibi yae lao ngangda le no numita ki dore chasla anido kamina rai agyamcha su cycle do induna inarai lekai gi miwangang bi pambi mauna ha ama ani aduna agyamcha libigi singsu pasangoi ro
Nate day day ma sum lambi na thengna duna lakminarakpani. Hoida aikhoisu noigi matamdo kalakpa natte. Matang matam charingaidane sat sat tumlamdaida palauba tani ko gyamcha. Maudu ko chikolamduna chatki. Lembi made hayamliba adu lamba phangde. Kaino manam hairamisina. Agyamcha noktuna. Sumgangjai wara mai tukjagin. Kaisum khalun jango yare. Lembi hoi haiduna change tawi. Agyamcha makhut khatuna kawi. Ngaiko. Kaino matungda thembunga hek chalamaba. Nana da shigai gadam. Is adugi oire. Chatpiro ibungo adugi bu. Lembi noktuna changki. Asigumba lembi icham jana haidorakpa wahai asina agyamcha kari bumba kanda magi nungsi ingit khangli khanna asa mathang sakachay. Aniduna tawriba matawdo ibohal amuksu uri. Lembi mapa lairambaduna lukthaduna tumin changlai ibohal machada. Ipagi lembi ngaiko ipa wahaige. Lembi khumde tumina dum leptuna lay. Yengoi. Nanga agyamcha ga yam naksinagano. Nakoi pakhang lisabi pharaba ngaktani. Nang agyaboki mataw khanglibadani. Ipa mina wa mathak thangba ay pamde. Jango matung tokono ko. Nganbi bamonda podcast ke haiduna ayuk aduda lai agyabo lai seba changle. Nganbi na agyabo ayi po siyamta kadai nang thagi din kat ke haibranya hoy agyabo phare agyabo haidok pigese. Nganbi lai kat paloire agyabo na siga kaya subano ahum subane agyabo phai mi mayam ama sel mayam tingdana katpa ngamdana leikhiba magi soidana angamba kharatang oirabasu asum thamoi sengna katkadabani asumna katpasina makhoina lairei pakta nungaina ingna chikna leijarugadoribani hoya gyabo aidi sinasu hena pamjaida aikhoi lekagi suningdaba ahaldi oiraga ahal saba haitaba mayamse kauduna pizagadaba sarukpudi phiroi ka do Abrinda bandara natraga laita laira leibamdara kainuma chatuna katluge haina khallibani yumda katlaga wai chinnanabani kaide adusu tawba yai agyabo wa ma leiri kari wanina agyabo aikhoi agyamcha sibu kaimta ngangdrabo agyabo naka haima aikhoi agyamcha bu kaidawrage ne agyabo no ngambadagi numitaba phawba lembiga adum chatliba lembina sorok lanba yade agyamchana senariba sibu agyabokna kemta khangdrabo mina chibon ngangnaba hawri karino ni nganbia nangna hari sibu awoi barai mi aina agyabokto oidaba mo hakhidro ngarang dasuni lembina ising sokpa chatpada agyamchana inariba agyabo ngalikanda thingbi hauko agyabokna harau lausinba ngamdo oirabudi kaideda Hai, kaide. Aduga yaba nate ko. Lai haktaktagi chatnaduna laklaba parampara asibu. Mana hekta thugaiba yaba nate. Aina ne makhut chabaga ngamoi ko. Aigi imanabi ama wangkhaidagi magi machanupido. Aina hainabadi haurabani. Khara thujindaba yadre. Nate nangbu hayingsi sangadro ngahak chatlusi. Nangsu nupi machado masak yengusidana. Yaine agyabo aikhoi haibidi hairibani aikhoi agyabo na yadana tawriboi ninguri sum ichamna loinaramba yaida agyabo nganbi apasaduna mu hairei kadaidagi chamba yaba nate makhoi pakhang leisabi pharabani is nangna wase hairakibasi phakreda phare adudi hayenge nang nungthildo kharangana la uko aigamta chatlusi phani agyabo adudi ngasigidi haidokhrage chalo Kau bayade ko hayeng do. Nganbi hukam silamlaga lanjadabi saduna chatki. Agyabo lagi pochai singadu loishin na. Kay hata ngamkraba angang singu yenguni he. Aina kayada nushina luna tawruriba. Laki sanudana khangani ngasidi. Lembi agyamchagi manakta lakpaga nganbi ga thengnare nganbi na lembi ya nangbu sida laibro hoinama inamasu laikat palamiro hoi laibani nangbu kari leige
Kaisu thoidokpa laiteda agyamchada wa amta hangina laini. Nganbi makoldu khara tapthasanaduna. Yengoi lembiya nangsu nongmu nongmu chawba sum hengalai. Nasakna marol ama phajariba. Inamadine nangsi nungsini he. Adunane badanam chahaningde. Nupa haibasidi nupani. Makhoigi mitadi masina bamoni masina maitaini haiba dharma kari ama khaiba nate. Ngaihakki apamba do phanglaga tukhiga dawribani. Maisa langbana nupi aikhoida ta. Nangne haina singna chatluko. Lembi magi wakhalda hauju phawa agyamchada karigumba maral amata thangsinba ngamdri. Magi angang oiringaigi mabu tattana lakna bikhiba senabirakpa agyamcha oina ngasisu khalli. Lembi nungaitana. Inama kaisu khalunuda inamana nambu sum nungsiduna tawbani. Chango inamasu chatlagi. Angang kapamba tari. Lembi nungaitana changlai agyabok su ngangang leirami lembi sumangduda nungsuk nungjanana lep. Agyabok na leithorakpaduda lembi leirambatuda. Ibema lembi ya nang amu laba. Agyabo agyamchada lembi wadu loi phau loi jingaida tap oktuna thaurani wadi ikan kanna ngangdana aphasaduna migi khoidau chikpa manba mawongda hairai. Yare nangi agyamchado leite naraidu pontha sanadana agyamcha na tawbudo tokpiro haujiktine noi agyamcha su nupi thiga dawri hayengdine nupi hainaruga dawri bani aduna ne nakhoi ani hana koinaramlabasu haujikti to nakhoiga aikhoiga launa leinaba yabasu nate agyabokna hairibase nang sauganu chalo nang agyamcha su leite. Lembi magi akoibada leiriba mayamduna mangonda yengdiba miteng agyamcha makhoi anigi marida nganglakliba mayamase mathang khalai. Lembi ngaihak leiramlaga hoi mai haidana tumin halai. Agyamcha sumangda ngangnaribadu taraduna thoglai. Chatriba lembi do mangoldagi kaurai. Lembi ngaikhuo. Lembi khumlamdana adum chenkre agyamcha mamada onsinduna. Ima karigi mo habirurinu angangse pairiga mu chakrisibu nungairibrabase. Thaurani saugalai. Chatke chatsanu. Nangna amu wabiriba. Ha, chalaga thimuge hairibro nang. Aikhoi magi matang chadana me leilangbise amu tawre. Hai, hairisini nang maga punba yaroi. Hayeng aine mau yengba chatkadawri. Wayamna ngangnaroisi. Nasagi phibam khangna khong thang. Agyamcha mamito lauthokduna. Kari aigi nupi hainaba chatoiba. Hoi, nangi nupi hainaba chakadawribani. Aina ne nangna pusalaktrabani ne haijagadawribani. Ima wathi warem dawnuko ai nupi leise matang charakanda yumda pusilake. Imana gyantana adum potharaga lei. Agyamcha khara phagadra haina hairubani adubu thaurani hena saugalai. Kari kadaidagi nupi asigi lembi sinatro yengu aidine ising khuya ama phawa thakadaba nate ko aina haujiktagi hauna haibirisini hek pusalakpada numituda khudak aduda adum loinarabani khangabra. Agyamcha lembi khoi takini haiduna pakhatna. Ima nangmu mi takiba tariwan togidorage tage dasan lekai asna wa launaraba sida amuk takini haina pakhatkigadro. Ima ibema nang sidine nangda ubuda ai nupigamda thiningre ngahoro nang. Agyamcha thongalomda thokre thaurani sauna. Hai kadaidano chatlibadubo law changau lawo. Ho nang ngahoro ai chale. Masi kayadano yenguni he. Mina hairibase soidana chumlamgani masi khanglidana aina torpa kumhaidu yengko nang. Kaina tombisu tari mama macha aniduna ngangnabadu imungda leiriba machagi manakta changai. Lembi masu kaptuna leirami. Kaina tombi machana kaplibagi maram khangi. Machagi manakta famthaduna. Yengoi kapkono. Nang pabung taradi salan thokpa tari. Nang su changuranu mathangdagi. Mana laklabasu sengna adum haiko. Masi thokani haibase nang pabungna nahandagi hairabani. Ima ai agyamchada sigumba wakhal amta khanba leiti. Agyamchana nongmata aingondasu sigumba wase amta haiba leiti. Asum ibanina loina jaba khaktani. Agyaboki hu puraba wahaisingse
ꯑꯩ ꯇꯥꯕ ꯉꯝꯗꯤꯌꯦ ꯏꯃꯥ ꯀꯩꯅꯥꯇꯣꯝꯕꯤ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯇꯣꯛꯑꯣ ꯃꯇꯨꯡ ꯄꯨꯜꯂꯨꯔꯅꯨ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯔꯅꯤ ꯍꯥꯏꯔꯤꯕꯁꯦ ꯐꯔꯕꯅꯤ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯏꯆꯥꯅ ꯂꯥꯜꯂꯨꯕꯁꯨ ꯅꯠꯇꯦ ꯀꯣꯟꯅ ꯃꯔꯥꯏꯅ ꯈꯪꯖꯔꯛꯆꯅꯤ ꯀꯩꯅꯥ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯦꯝꯕꯤꯒꯤ ꯊꯃꯣꯏ ꯋꯥꯈꯜ ꯑꯗꯨ ꯑꯃꯨꯛ ꯐꯥꯎꯕ ꯈꯟꯈꯤꯗꯕ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯈꯜꯂꯛꯏ ꯂꯦꯝꯕꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯥ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯂꯣꯟꯅ ꯂꯣꯟꯅ ꯃꯥꯕꯨ ꯁꯦꯟꯅꯈꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯆꯤꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯝꯅ ꯃꯔꯝ ꯃꯣꯛꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯊꯃꯣꯏꯕꯨ ꯋꯥꯔꯛꯆꯔꯛꯏ ꯊꯦꯝꯖꯤꯟꯖꯔꯛꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯕꯤ ꯑꯩꯒ꯭ꯌꯥꯝꯆꯥꯒ ꯎꯅꯗꯅꯕ ꯍꯣꯠꯅꯗꯨꯅ ꯑꯩꯒ꯭ꯌꯥꯝꯆꯥꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯕ ꯍꯧꯔꯛꯂꯤ ꯊꯧꯔꯥꯅꯤꯁꯨ ꯉꯥꯟꯕꯤꯒ ꯆꯠꯇꯨꯅ ꯃꯧ ꯌꯦꯡꯂꯨꯔꯦ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ ꯊꯧꯔꯥꯅꯤ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯥꯏꯗꯁꯨ ꯆꯠꯂꯣꯏ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯌꯦꯡꯉꯣꯏ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯒꯅꯨ ꯃꯧ ꯌꯦꯡꯉꯨꯔꯕꯅꯤ ꯄꯥꯡꯈꯠꯂꯛꯄꯁꯤꯗ ꯇꯥꯔꯕꯅꯤꯀꯣ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯛꯏ ꯑꯩꯒ꯭ꯌꯥꯝꯆꯥ ꯈꯔ ꯁꯥꯎꯔꯞꯅ ꯀꯩꯅꯣ ꯏꯃꯥꯈꯣꯏꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯌꯨꯝ ꯄꯥꯟꯕꯕꯨ ꯐꯒꯤꯔꯣ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯏꯃꯥꯈꯣꯏꯅ ꯊꯤꯕꯤꯔꯤꯕꯁꯤꯕꯨ ꯏꯃꯥꯒ ꯂꯩꯃꯤꯟꯅꯒꯗꯣꯏꯔꯣ ꯑꯩꯅ ꯊꯤꯗꯗꯅ ꯅꯪꯅ ꯄꯨꯁꯤꯜꯂꯛꯄꯗꯤ ꯀꯩꯗꯧꯒꯦ ꯅꯍꯥꯟꯅ ꯃꯇꯥꯡ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯀꯗꯧꯔꯕ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯃꯇꯥꯡꯁꯤꯗꯤ ꯂꯦꯝꯕꯤꯁꯤ ꯆꯥꯎꯕ ꯉꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯑꯩꯅ ꯊꯛꯀꯗꯕ ꯅꯠꯇꯦ ꯈꯪꯉꯨꯀꯣ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯇꯥꯍꯟꯒꯅꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯑꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯒꯤꯔꯣ ꯅꯣꯡꯃꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯕ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕ ꯌꯥꯔꯛꯏꯁꯤꯕꯣ ꯑꯣ ꯃꯤꯒꯤ ꯃꯆꯥꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯜꯂꯦ ꯃꯃꯥ ꯃꯄꯥꯒꯤ ꯋꯥ ꯂꯧꯏ ꯅꯪꯒꯨꯝꯕ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯏꯃꯥꯈꯣꯏ ꯃꯤꯃꯥꯡꯗ ꯆꯣꯞꯆꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯊꯣꯛꯈꯤ ꯊꯧꯔꯥꯅꯤ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯇꯨꯅ ꯂꯩꯍꯧꯏ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯁꯣꯏꯗꯅ ꯂꯦꯝꯕꯤꯁꯦ ꯂꯧꯔꯛꯄ ꯇꯥꯔꯦ ꯑꯩ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩ ꯆꯠꯂꯒ ꯍꯥꯏꯍꯧꯔꯨꯗꯕ ꯌꯥꯗꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯂꯦꯝꯕꯤ ꯊꯤꯕ ꯊꯣꯛꯂꯛꯏ ꯂꯦꯝꯕꯤ ꯃꯦꯝꯆꯥꯒ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯦꯝꯕꯤ ꯎꯕꯗ ꯑꯥꯗ ꯂꯩꯔꯦꯅꯦ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯤꯁꯤꯗꯤ ꯈꯪꯅꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯁꯥꯏꯀꯜꯗꯨ ꯀꯟꯅ ꯊꯧꯖꯤꯜꯂꯛꯏ ꯂꯦꯝꯕꯤ ꯂꯩꯊꯣꯛꯂꯛꯇꯨꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯦꯝꯆꯥ ꯆꯪꯍꯧꯔꯁꯤ ꯂꯥꯎ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯥꯛꯑꯦ ꯀꯩꯒꯤꯅꯣ ꯑꯩꯒ꯭ꯌꯥꯝꯆꯥꯒ ꯅꯪꯒꯗꯤ ꯌꯥꯝ ꯆꯥꯟꯅꯖꯗꯥꯏꯅꯦ ꯁꯤꯡꯖꯨ ꯆꯥꯅꯅꯕ ꯁꯦꯜ ꯈꯔ ꯂꯧꯈꯤꯁꯤ ꯑꯁ ꯀꯣꯟꯅ ꯍꯥꯏꯔꯒꯦꯕ ꯂꯥꯛꯑꯣ ꯑꯝꯇ ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯆꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯏ ꯑꯗꯨꯕꯨ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯖꯤꯜꯂꯛꯄꯅ ꯍꯥꯟꯈ꯭ꯔꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯁꯥꯏꯀꯜꯗꯨ ꯏꯟꯗꯨꯅ ꯂꯦꯝꯕꯤ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯂꯦꯝꯕꯤ ꯈꯨꯝꯗꯦ ꯊꯨꯅ ꯆꯠꯂꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯃꯨꯛꯀꯁꯨ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯒꯦ ꯒꯦꯝꯆꯥ ꯏꯁꯤꯁ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯥꯏꯅ ꯅꯪ ꯑꯩꯈꯣꯏꯗꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯣꯏꯗ ꯍꯪꯉꯨꯕ ꯈꯨꯗꯤꯡꯒꯤꯁꯨ ꯅꯪ ꯂꯩꯇꯦ ꯍꯥꯏ ꯅꯣꯏ ꯃꯥꯅ ꯍꯥꯏꯔꯛꯏꯅꯦ ꯅꯪꯕꯨ ꯀꯥꯏ ꯆꯠꯀꯦꯕ ꯑꯗꯨ ꯈꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯒꯦꯝꯆꯥ ꯂꯦꯝꯕꯤ ꯍꯧꯖꯤꯛꯁꯨ ꯃꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯠꯆꯗꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯥꯏꯔꯤ ꯈꯪꯗ ꯌꯥꯗꯗꯨꯅ ꯍꯪꯉꯤꯅꯤꯅꯦ ꯈꯪꯉꯣ ꯍꯥꯏꯗꯤ ꯅꯣꯏ ꯑꯩꯒꯤ ꯑꯕꯣꯛꯅ ꯑꯩꯒ ꯄꯨꯟꯕ ꯌꯥꯗꯗꯥꯏꯅꯦ ꯂꯨꯍꯣꯡꯕꯒꯤ ꯅꯨꯄꯤꯁꯨ ꯍꯥꯏꯅꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅ ꯑꯩꯒ ꯇꯤꯟꯅꯔꯒꯨꯝꯁꯦ ꯑꯩ ꯊꯤꯔꯛꯑꯅꯨ ꯑꯩ ꯅꯣꯏꯗꯁꯨ ꯂꯥꯛꯑꯔꯣꯏ ꯄꯥꯕꯨꯡꯅꯁꯨ ꯌꯥꯝ ꯉꯥꯡꯉꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯍꯥꯏꯔꯛꯂꯤꯕꯗꯨ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯅꯥ ꯍꯥꯏꯕꯗꯨꯅ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯌꯥꯝ ꯊꯥꯖꯔꯨꯅꯨꯀꯣ ꯂꯥꯎ ꯑꯕꯣꯛꯀꯤꯗ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯎꯁꯤ ꯃꯦꯝꯆꯥ ꯁꯤꯡꯖꯨ ꯄꯜꯂꯛꯄ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯨ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯑꯁꯦꯡꯕꯔꯣ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯦꯝꯕꯤ ꯂꯥꯛꯑꯣ ꯆꯥꯎꯔꯁꯤ ꯃꯦꯝꯆꯥ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯏ ꯂꯦꯝꯕꯤ ꯆꯤꯡꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯐꯥꯗꯨꯅ ꯑꯩꯒ꯭ꯌꯥꯝꯆꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯑꯩꯒ꯭ꯌꯥꯝꯆꯥꯒ ꯄꯨꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯑꯕꯣꯛꯅ ꯑꯩꯈꯣꯏ ꯇꯥꯟꯅꯅꯕ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯩꯒ꯭ꯌꯥꯝꯆꯥꯗ ꯉꯥꯡꯕꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯏ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯕ ꯈꯪꯉꯤ ꯍꯌꯦꯡꯈꯩ ꯑꯩ ꯊꯤꯔꯛꯀꯅꯨ ꯑꯩꯒ꯭ꯌꯥꯝꯆꯥꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯆꯠꯈꯤ ꯃꯦꯝꯆꯥ ꯏꯉꯛ ꯉꯛꯅ ꯂꯦꯝꯕꯤ ꯉꯥꯏꯈꯨꯑꯣ ꯆꯠꯃꯤꯟꯅꯁꯤꯕ ꯑꯩꯒ꯭ꯌꯥꯝꯆꯥ ꯀꯣꯟꯅ ꯆꯥꯔꯁꯤꯀꯣ ꯂꯦꯝꯕꯤ ꯁꯥꯎꯈ꯭ꯔꯦ ꯑꯝꯇ ꯊꯦꯡꯃꯨꯈꯤꯒꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯉꯁꯤꯗꯤ ꯂꯦꯝꯕꯤꯒꯤ ꯃꯥꯡꯗ ꯇꯁꯦꯡꯅ ꯏꯀꯥꯏꯔꯦ ꯊꯃꯣꯏ ꯑꯗꯨꯁꯨ ꯁꯨꯝ ꯂꯨꯝꯊꯔꯛꯏ ꯅꯣꯡꯃ ꯑꯁꯨꯝꯅ ꯂꯦꯝꯕꯤꯅ ꯇꯧꯈꯤꯕ ꯌꯥꯎꯗ꯭ꯔꯤ ꯃꯥꯕꯨ ꯎꯕꯗ ꯆꯝꯖꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ
ꯑꯗꯨꯕꯨ ꯉꯁꯤꯅ ꯃꯥꯕꯨ ꯎꯕꯗ ꯂꯣꯠꯂꯦ꯫ ꯐꯅ ꯀꯨꯏꯔꯦ ꯂꯦꯝꯕꯤꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯛꯂꯤꯕꯁꯤ꯫ ꯐꯅ ꯀꯟꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯃꯤꯠ ꯑꯗꯨꯅ ꯎꯔꯨꯕ ꯐꯥꯎꯕ ꯂꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯦꯝꯕꯤ ꯑꯁꯥꯎꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ꯫ ꯃꯦꯝꯆꯥ ꯃꯥꯗꯤ ꯇꯧꯅꯔꯤꯕꯁꯤ ꯀꯔꯤꯃꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯦꯝꯆꯥꯅ ꯂꯦꯝꯕꯤꯗ "ꯂꯦꯝꯕꯤ, ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ, ꯆꯠꯃꯤꯟꯅꯁꯦꯕ"꯫ ꯂꯦꯝꯕꯤ ꯆꯠꯂꯝꯕꯗꯨ ꯂꯦꯞꯄꯤ꯫ ꯃꯦꯝꯆꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯀꯩꯒꯤ ꯑꯩꯒ꯭ꯌꯥꯝꯆꯥꯒ ꯈꯟꯅꯩꯅꯣ? ꯑꯩꯒ꯭ꯌꯥꯝꯆꯥ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯣ꯫ ꯅꯪꯕꯨꯗꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯤꯗꯣ"꯫ ꯂꯦꯝꯕꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯀꯞꯅꯤꯡꯂꯛꯏ꯫ ꯂꯦꯝꯕꯤ ꯃꯃꯤꯠꯀꯤ ꯃꯄꯤꯗꯨ ꯊꯤꯡꯗꯨꯅ ꯂꯥꯏꯌꯦꯡ ꯏꯐꯥꯏ ꯐꯥꯏꯅ ꯍꯥꯏꯔꯛꯏ꯫ "ꯂꯦꯝꯕꯤ, ꯑꯁꯦꯡꯕꯒꯤ ꯑꯩꯒ꯭ꯌꯥꯝꯆꯥꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗ꯭ꯔꯥ? ꯑꯩꯉꯣꯟꯗ ꯃꯥ ꯁꯥꯎꯔꯝꯒꯗ꯭ꯔꯥ? ꯏꯕꯥꯅꯤ ꯑꯝꯇ ꯊꯦꯝꯃꯨꯁꯤꯔꯥ?" "ꯅꯠꯇꯦ, ꯑꯝꯇ ꯉꯥꯏꯈꯣꯁꯤ꯫ ꯅꯪꯕꯨ ꯑꯩꯒ꯭ꯌꯥꯝꯆꯥꯒ ꯅꯨꯡꯁꯤꯅꯕ꯭ꯔꯣ?" ꯂꯦꯝꯕꯤ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯃꯥ ꯀꯔꯤ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯗꯨꯒ ꯋꯥꯈꯜꯒꯗꯤ ꯀꯟꯅ ꯌꯦꯠꯁꯤꯟꯅꯔꯤ꯫ ꯂꯦꯝꯕꯤ ꯈꯨꯝꯐꯝ ꯈꯪꯗꯅ "ꯈꯪꯗꯦ ꯑꯩꯁꯨ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯎꯈꯤꯕ, ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝꯅ ꯇꯧꯏ ꯃꯦꯝꯆꯥ꯫ ꯑꯗꯣ ꯀꯩꯒꯤ ꯁꯥꯎꯅꯩꯅꯣꯕ ꯅꯣꯏꯅꯤ? ꯑꯩꯒꯤ ꯑꯕꯣꯛꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯅꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯉꯥꯡꯏ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯃꯥꯒ ꯂꯣꯏꯅꯕ ꯁꯥꯎꯏ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯌꯦꯡꯕꯁꯨ ꯆꯠꯂꯨꯔꯕꯅꯤ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯣꯏꯗꯤ ꯃꯅꯨꯡꯗ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯅꯤꯅꯦ꯫ ꯃꯦꯝꯆꯥ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯒ꯭ꯌꯥꯝꯆꯥꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯥ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯒꯦ ꯍꯥꯏꯕ ꯉꯝꯗꯦ"꯫ ꯂꯦꯝꯕꯤ ꯃꯦꯝꯆꯥꯗ ꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯇꯝꯖꯔꯛꯏ꯫ ꯃꯦꯝꯆꯥ ꯃꯥꯁꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯂꯦꯝꯕꯤꯁꯨ ꯊꯦꯝꯖꯤꯟꯕꯤꯕ ꯅꯠꯇꯅ꯫ ꯍꯥꯏꯅ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗ꯭ꯔꯤ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯁꯥꯎꯅ ꯃꯃꯥꯗ "ꯏꯃꯥ, ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯅꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥ ꯁꯣꯏꯗꯅ ꯆꯣꯞꯀꯅꯤ꯫ ꯉꯜꯂꯤꯀꯥꯟꯁꯤꯗ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ"꯫ ꯊꯧꯔꯥꯅꯤ ꯃꯆꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯗꯨꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯎ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯌꯨꯝ パンꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯔꯣ꯫ ꯃꯧ ꯑꯗꯨꯅ ꯊꯣꯡꯕ ꯆꯥꯛ ꯑꯗꯣ ꯏꯃꯥꯅ ꯀꯔꯝꯅ ꯆꯥꯒꯗꯧꯔꯤꯕꯅꯤ? ꯇꯧꯅꯨ꯫ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯏꯃꯥ, ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ꯫ ꯒꯧꯔ ꯃꯩꯇꯩ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ꯫ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ, ꯂꯩꯃꯤꯟꯅꯕꯗꯨꯅꯤ꯫ ꯑꯩꯗꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯂꯩꯃꯤꯟꯅꯔꯒ ꯃꯔꯥꯏꯅ ꯅꯨꯡꯁꯤꯅꯔꯛꯀꯗꯕꯅꯤ꯫ ꯇꯧꯅꯨ ꯇꯧꯅꯨ꯫ ꯅꯄꯥ-ꯅꯄꯨ ꯅꯣꯔꯣꯛ ꯇꯥꯒꯗꯕ ꯊꯕꯛ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ꯫ ꯁꯥꯒꯩ ꯑꯁꯤꯗ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯛꯇꯨꯅ ꯂꯩꯔꯕ ꯄꯔꯝꯄꯔꯥ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯍꯟꯅꯈꯤꯗꯦ꯫ ꯅꯍꯥꯛ ꯊꯛꯇꯅꯦ ꯂꯩꯈꯥ ꯇꯥꯅꯅꯕ ꯁꯤꯟꯒꯅꯨ"꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯐꯕ ꯃꯆꯥ ꯅꯠꯇꯦ꯫ ꯃꯁꯤꯕꯨ ꯀꯅꯥ ꯂꯧꯗꯨꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯊꯧꯔꯥꯅꯤ ꯀꯩꯅꯥꯇꯣꯝꯕꯤ ꯈꯣꯏꯗ ꯂꯥꯛꯏ꯫ ꯀꯩꯅꯥꯇꯣꯝꯕꯤ꯫ ꯀꯩꯅꯥꯇꯣꯝꯕꯤ ꯊꯣꯛꯂꯛꯇꯨꯅ "ꯑꯩꯒ꯭ꯌꯥꯕꯣ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ? ꯁꯣꯝꯗ ꯉꯥꯏꯍꯥꯛꯇ ꯀꯥꯈꯠꯄꯤꯔꯣ"꯫ "ꯑꯩ ꯐꯝꯂꯔꯣꯏꯒꯦ꯫ ꯌꯦꯡꯉꯣ, ꯍꯌꯦꯡꯁꯦ ꯁꯨꯃꯥꯡ ꯊꯦꯂꯣꯟ ꯋꯥꯏ ꯈꯔ ꯇꯩꯒꯗꯕ ꯂꯩ꯫ ꯂꯦꯝꯕꯤꯕꯨ ꯉꯥꯏꯍꯥꯛꯇ ꯊꯥꯔꯛꯎꯀꯣ꯫ ꯑꯩ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯍꯥꯏꯔꯨꯈꯤꯒꯦ"꯫ "ꯍꯣꯏ ꯑꯩꯒ꯭ꯌꯥꯕꯣ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯕꯨ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ?" "ꯂꯥꯛꯂꯤꯕ 12ꯅꯤ ꯄꯥꯟꯕ ꯑꯁꯤꯗꯅꯤ꯫ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯂꯥꯛꯎꯀꯣ꯫ ꯅꯣꯏꯕꯨ ꯃꯤ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯔꯤꯅꯤꯍꯦ"꯫ "ꯑꯩꯒ꯭ꯌꯥꯕꯣ, ꯑꯩ ꯍꯌꯦꯡ ꯂꯦꯝꯕꯤꯕꯨ ꯄꯨꯔꯒ ꯂꯥꯛꯑꯒꯦ"꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ"꯫ ꯊꯧꯔꯥꯅꯤ ꯑꯐꯕ ꯁꯥꯗꯨꯅ ꯋꯥꯗꯤ ꯏꯀꯥꯏ ꯀꯥꯏꯗꯅ ꯉꯥꯡꯏ꯫ ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ "ꯇꯁ, ꯀꯝꯗꯧꯏ? ꯃꯊꯃꯣꯏꯁꯨ ꯄ꯭ꯔꯣꯛ ꯆꯥꯛꯍꯟꯒꯦ꯫ ꯏꯆꯥꯒꯁꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕ ꯁꯥꯖꯔꯤ"꯫ ꯂꯦꯝꯕꯤ ꯃꯃꯥꯗ "ꯏꯃꯥ, ꯑꯩꯒ꯭ꯌꯥꯕꯣ ꯂꯥꯛꯑꯝꯃꯤꯗꯨ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ?" "ꯍꯌꯦꯡꯅꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥꯏ ꯇꯩꯒꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯤꯕꯅꯤ"꯫ ꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ "ꯑꯩꯒ꯭ꯌꯥꯕꯣꯛꯁꯦ ꯊꯧꯒꯤ ꯌꯥꯎꯅ ꯇꯧꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ꯫ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫
ꯑꯗꯨꯕꯨ ꯆꯪꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯃꯤꯅꯁꯨ ꯅꯪ ꯑꯩꯒ꯭ꯌꯥꯝꯆꯥꯅꯁꯨ ꯀꯔꯤꯃꯨꯛ ꯈꯟꯒꯅꯤ? ꯂꯦꯝꯕꯤ ꯊꯧꯔꯥꯅꯤꯒꯤ ꯃꯇꯧꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯖꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ? ꯂꯦꯝꯕꯤ ꯃꯃꯥꯒ ꯋꯥꯏ ꯇꯩꯒꯅꯤ ꯍꯥꯏꯅ ꯂꯥꯛꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯔꯥꯅꯤ ꯃꯃꯥ ꯃꯆꯥ ꯎꯕꯗ ꯂꯦꯝꯕꯤ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯣ? ꯑꯍꯣꯏꯒ꯭ꯌꯥꯕꯣꯛ ꯐꯔꯦ ꯐꯔꯦ ꯅꯪꯗꯤꯅꯦ ꯁꯨꯃꯥꯡ ꯇꯩꯕꯁꯦ ꯌꯥꯎꯔꯨꯔꯅꯨ ꯋꯥꯅꯅꯕꯅꯤ꯫ ꯅꯪ ꯑꯩꯒ꯭ꯌꯥꯝꯆꯥꯒ ꯅꯅꯝꯃꯒꯅ ꯂꯩꯒꯗꯕ ꯀꯥꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯦꯛ ꯇꯩꯊꯣꯛꯎꯔꯣ꯫ ꯑꯗꯨꯒꯅꯦ ꯀꯩꯅꯥ ꯅꯪꯗꯤ ꯌꯥꯎꯔꯨꯅꯨꯗ ꯋꯥꯅꯅꯕꯅꯤ꯫ ꯃꯧꯒꯤ ꯂꯥꯡꯂꯤꯕ ꯐꯤꯁꯤꯡꯁꯦ ꯁꯤ ꯑꯣꯏꯅ ꯌꯦꯡꯁꯤ ꯂꯥꯎ꯫ ꯂꯦꯝꯕꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯈꯣꯏꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯀꯩꯅꯥ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯗꯨꯅ ꯇꯩꯔꯨꯔꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯈꯨꯝꯖꯤꯟꯗꯨꯅ ꯍꯣꯏ ꯑꯩꯒ꯭ꯌꯥꯕꯣꯛ ꯆꯪꯉꯣ ꯆꯪꯉꯣ ꯌꯦꯅꯈꯥꯗ ꯅꯨꯔꯥ ꯂꯩꯔꯝꯒꯅꯤ꯫ ꯂꯦꯝꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯆꯪꯂꯛꯏ꯫ ꯑꯩꯒ꯭ꯌꯥꯝꯆꯥꯗꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯎꯔꯒ ꯃꯊꯃꯣꯏ ꯃꯔꯦꯜ ꯊꯤꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯂꯦꯝꯕꯤ ꯅꯨꯔꯥ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯩꯔꯝꯕꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯑꯩꯒ꯭ꯌꯥꯝꯆꯥꯁꯨ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯐꯝꯗ ꯑꯩꯒ꯭ꯌꯥꯝꯆꯥ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯑꯩꯒ꯭ꯌꯥꯕꯣꯛꯅ ꯃꯧꯒꯤ ꯀꯥ ꯑꯣꯏꯅꯤ ꯋꯥꯏ ꯇꯩꯌꯣ ꯍꯥꯏꯌꯦ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯂꯦꯝꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯋꯥꯏꯗꯨ ꯇꯩꯕ ꯍꯧꯔꯛꯏ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯗꯨꯅ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯦꯝꯕꯤ ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ? ꯁꯦ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯊꯃꯣꯏꯗꯨꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯂꯦꯝꯕꯤ ꯅꯪ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯃꯊꯛ ꯑꯃꯇ ꯈꯪꯗ꯭ꯔꯤ꯫ ꯅꯪꯅ ꯑꯝꯇ ꯏꯪꯍꯜꯂꯨ꯫ ꯂꯦꯝꯕꯤ ꯅꯪ ꯑꯩꯒ꯭ꯌꯥꯝꯆꯥꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯋꯥꯍꯩꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯅꯕ ꯇꯟꯖꯥ ꯄꯤꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯂꯦꯝꯕꯤ ꯇꯧꯐꯝ ꯈꯪꯗꯦ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯄꯨꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯑꯩꯒ꯭ꯌꯥꯝꯆꯥ ꯈꯨꯠꯁꯦ ꯊꯥꯗꯣꯛ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯅꯝꯃ ꯅꯣꯏ ꯑꯅꯤꯒꯤ ꯂꯩꯅꯕ ꯋꯥꯏ ꯇꯩꯕ ꯂꯥꯛꯏꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯀꯞꯂꯛꯏ꯫ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯂꯦꯝꯕꯤ ꯑꯩ ꯀꯅꯥꯒꯁꯨ ꯍꯣꯡꯕ ꯉꯝꯃꯣꯏ꯫ ꯁꯦ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯂꯦꯝꯕꯤ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯛꯇꯨꯅ ꯊꯧꯅꯥ ꯄꯨꯝꯕ ꯈꯨꯝꯖꯤꯟꯗꯨꯅ ꯐꯥꯎꯗꯦ ꯑꯩ ꯅꯪꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ꯫ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯩꯒ꯭ꯌꯥꯝꯆꯥꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯝꯇ ꯑꯩ ꯅꯪꯉꯣꯟꯗ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯁꯨ ꯈꯟꯗꯦ꯫ ꯆꯠꯂꯣ ꯊꯣꯛꯈ꯭ꯔꯣ ꯑꯩꯒ꯭ꯌꯥꯕꯣꯛ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯩꯕꯨ ꯇꯧ ꯉꯝꯕꯤ ꯑꯃꯨꯛ ꯇꯥꯍꯟꯒꯅꯨ꯫ ꯐꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯗꯨꯒ ꯃꯁꯤꯃꯇꯪꯗꯤ ꯈꯣ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤ ꯁꯤꯟꯊꯔꯛꯏꯕꯗꯤ ꯄꯤꯗꯨꯅ ꯆꯜꯂꯤꯕ ꯄꯥꯈꯣꯡ ꯑꯗꯨ ꯀꯩꯅꯣ? ꯃꯗꯨꯃꯇꯪꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯣ꯫ ꯃꯁꯤꯗꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯃꯔꯥꯜ ꯂꯩꯇꯅ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡꯅꯤ꯫ ꯑꯩꯒ꯭ꯌꯥꯕꯣꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯦ ꯑꯩꯒ꯭ꯌꯥꯝꯆꯥꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯃꯇ ꯐꯣꯡꯗꯣꯛꯅꯈꯤꯗꯕ ꯅꯨꯡꯁꯤꯕ ꯑꯍꯥꯟꯕ ꯐꯣꯡꯗꯣꯛꯄ ꯃꯤꯀꯨꯞꯇ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯕ ꯅꯨꯡꯁꯤ ꯋꯥꯔꯣꯏꯁꯤꯟ ꯑꯗꯨꯁꯨ ꯍꯥꯏꯅꯔꯤ꯫ ꯁꯣꯝꯗ ꯑꯩꯒ꯭ꯌꯥꯕꯣꯛꯇꯨ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯏꯁ ꯏꯕꯨꯡꯉꯣ ꯂꯩꯍꯧꯕꯅꯤꯗꯅ ꯁꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯏꯔꯨ ꯂꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯇꯧꯔꯝꯃꯤꯕꯁꯤꯗꯤ ꯑꯩꯗꯤ꯫ ꯊꯧꯔꯥꯅꯤ ꯃꯈꯣꯜ ꯀꯟꯅ ꯃꯆꯥꯕꯨ ꯇꯥꯅꯅꯕ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯝꯇ ꯊꯣꯔꯛꯎꯅꯦꯍꯦ ꯃꯥꯟꯇꯣꯞ ꯈꯟꯕꯒꯤ ꯋꯥ ꯅꯨꯡꯁꯦ ꯑꯝꯇ ꯂꯧꯔꯨ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯀꯩꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯨ ꯇꯧꯔꯤꯕꯁꯦ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯑꯩꯅ ꯁꯤꯟꯕꯁꯦ ꯌꯥꯗꯗꯅ ꯀꯔꯝꯕ ꯅꯨꯄꯤꯃꯨꯛ ꯂꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦꯃꯤ꯫ ꯑꯩꯅ ꯃꯈꯨꯠ ꯆꯥꯕꯤꯒꯗꯕꯁꯨ ꯅꯠꯇꯕ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯕ ꯃꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯀꯌꯥꯝ ꯍꯦꯟꯗꯅ ꯃꯁꯦ ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦ꯫ ꯃꯥꯅ ꯄꯥꯝꯂꯤꯕ ꯃꯧ ꯑꯗꯣ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯊꯛꯀꯗꯕ ꯅꯠꯇꯦ ꯑꯩꯅ꯫ ꯊꯧꯔꯥꯅꯤ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯩꯅꯥꯇꯣꯝꯕꯤꯗ ꯅꯥꯆꯤꯞꯇ ꯌꯩꯗꯨꯅ ꯉꯥꯡꯂꯛꯏ꯫ ꯀꯩꯅꯥꯇꯣꯝꯕꯤ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯧꯖꯤꯛꯄꯨ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯇꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯑꯩꯒ꯭ꯌꯥꯕꯣꯛ? ꯑꯉꯥꯡ ꯑꯣꯏ ꯇꯧꯔꯤꯅꯤ ꯃꯔꯥꯏꯅ ꯇꯞꯅ ꯇꯞꯅ ꯐꯖꯔꯛꯀꯅꯤ꯫ ꯑꯣ ꯈꯪꯗꯦ ꯈꯪꯗꯦ ꯏꯕꯦꯝꯃ ꯃꯁꯤꯕꯨꯅꯦ ꯀꯝꯗꯧꯔꯤꯕꯅꯣ ꯈꯪꯗꯦ꯫
ꯊꯧꯔꯥꯅꯤ ꯁꯥꯎꯅ ꯑꯃꯨꯛꯀꯁꯨ ꯇꯥꯗꯕ꯭ꯔꯩꯅꯤ ꯅꯪꯕꯣ ꯏꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯅ ꯂꯩꯔꯤꯗꯨꯕꯣ ꯂꯦꯝꯕꯤ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯗꯨꯅ ꯆꯠꯂꯣ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯩꯒ꯭ꯌꯥꯕꯣꯛꯅ ꯀꯧꯔꯤ ꯊꯣꯛꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ ꯆꯠꯂꯣ ꯑꯩꯒ꯭ꯌꯥꯝꯆꯥ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒ ꯇꯥꯗꯦ ꯏꯆꯦ ꯂꯦꯝꯕꯤ ꯑꯩ ꯍꯧꯖꯤꯛ ꯅꯪ ꯅꯠꯇꯅ ꯂꯝꯕꯤ ꯑꯝꯇ ꯂꯩꯇꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯌꯣ ꯂꯦꯝꯕꯤ ꯁꯥꯎꯒꯠꯂꯛꯏ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯩꯗꯤ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯃꯥꯜꯂꯨꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯨꯔꯤꯕꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯊꯧꯔꯥꯅꯤ ꯃꯄꯥꯜꯗꯒꯤ ꯅꯝꯀꯧ ꯅꯝꯀꯧ ꯀꯧꯁꯤꯜꯂꯛꯏ ꯑꯩꯒ꯭ꯌꯥꯝꯆꯥꯗꯨ ꯁꯨꯡꯆꯠ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯂꯦꯝꯕꯤ ꯁꯥꯎꯅ ꯆꯠꯂꯣ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯩꯒ꯭ꯌꯥꯕꯣꯛꯅ ꯁꯣꯏꯗꯅ ꯆꯩꯔꯛꯄ ꯇꯥꯔꯦ ꯆꯠꯂꯣ ꯑꯩꯒ꯭ꯌꯥꯝꯆꯥ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕꯗ ꯂꯦꯝꯕꯤꯅ ꯑꯩꯒ꯭ꯌꯥꯝꯆꯥꯕꯨ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯇꯧꯐꯝ ꯈꯪꯗꯦ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯁꯨꯃꯥꯡꯗ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯂꯥꯡꯂꯤ ꯂꯦꯝꯕꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯀꯥꯗꯨ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯏ ꯊꯧꯔꯥꯅꯤ ꯃꯆꯥꯗ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤꯕꯨ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯆꯠꯂꯣ ꯇꯧꯔꯤꯕꯁꯤꯡꯁꯦ ꯈꯔ ꯌꯥꯎꯁꯤꯜꯂꯨ ꯅꯪꯕꯨ ꯃꯤꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅꯈꯤꯕ ꯇꯥꯔꯦꯅꯦꯍꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯀꯩꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯊꯧꯔꯥꯅꯤꯅ ꯃꯆꯥꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯑꯁꯤ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯄꯦꯜꯂꯦꯀꯣ ꯏꯆꯥ ꯑꯃꯈꯛꯇ ꯄꯣꯛꯄꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯔꯥꯅꯤ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯐꯩꯖꯣꯝ ꯄꯣꯝꯌꯥꯠ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯂꯦꯝꯕꯤ ꯂꯦꯝꯕꯤ ꯅꯈꯣꯏꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯂꯦꯝꯕꯤ ꯊꯣꯔꯛꯇꯨꯅ ꯑꯩꯒ꯭ꯌꯥꯕꯣꯛ ꯅꯪ ꯂꯩꯔꯝꯕꯁꯦ ꯐꯔꯦꯗ ꯁꯦꯁꯦ ꯅꯪ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯂꯨꯍꯣꯡꯕꯗ ꯁꯦꯠꯀꯗꯕꯅꯤ ꯃꯁꯤ ꯑꯝꯇ ꯁꯨꯗꯣꯛ ꯑꯍꯟꯕ ꯑꯣꯏꯔꯁꯨ ꯑꯩꯗꯤꯅꯦ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯁꯨ ꯈꯪꯗꯦ ꯅꯪꯅ ꯁꯨꯕꯅ ꯃꯆꯨ ꯈꯔ ꯄꯥꯜꯂꯤ ꯑꯗꯨꯅ ꯇꯧꯕꯅꯤꯀꯣ ꯀꯣꯟꯌꯥꯏꯒ ꯐꯖꯅ ꯅꯝꯗꯨꯅ ꯄꯨꯔꯛꯎꯀꯣ ꯑꯩꯒ꯭ꯌꯥꯕꯣꯛꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯗꯨꯅ ꯇꯧꯕꯅꯤ ꯁꯥꯎꯅꯨꯀꯣ ꯅꯪ ꯂꯦꯝꯕꯤ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯐꯤꯗꯨ ꯂꯧꯗꯨꯅ ꯁꯥꯎꯗꯦꯗ ꯑꯩꯒ꯭ꯌꯥꯕꯣꯛ ꯑꯩꯈꯣꯏ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤꯕꯨ ꯑꯩꯈꯣꯏꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯅꯤ ꯑꯗꯨꯅꯤ ꯑꯩꯁꯨ ꯏꯆꯥ ꯂꯩꯔꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯍꯌꯦꯡ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯅꯦ ꯑꯎꯟꯄꯣꯠꯀ ꯌꯥꯝꯅ ꯄꯤꯒꯗꯧꯔꯤꯕꯅꯤ ꯅꯪ ꯑꯩꯒ꯭ꯌꯥꯝꯆꯥꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯔꯦ ꯅꯪ ꯑꯗꯨ ꯂꯣꯏꯔꯒ ꯁꯠ ꯄꯨꯔꯛꯎꯀꯣ ꯑꯩꯒ꯭ꯌꯥꯕꯣꯛ ꯆꯠꯂꯒꯦ ꯃꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯂꯦꯝꯕꯤ ꯐꯩꯖꯣꯝ ꯄꯣꯝꯌꯥꯠ ꯑꯗꯨ ꯁꯨꯅ ꯁꯨꯅ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤ ꯑꯗꯨꯅ ꯈꯨꯗꯦꯡ ꯑꯗꯨꯗ ꯀꯥꯔꯤꯕ ꯀꯨꯡꯒꯣꯟ ꯃꯊꯛꯇꯨꯗ ꯇꯞ ꯇꯞ ꯇꯥꯔꯤ ꯂꯦꯝꯕꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯈꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ ꯂꯦꯝꯕꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯆꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯩꯒ꯭ꯌꯥꯝꯆꯥꯗꯤ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯂꯨꯍꯣꯡꯈꯤꯒꯗꯕ ꯂꯦꯝꯕꯤ ꯃꯁꯥ ꯃꯊꯟꯇ ꯍꯧꯔꯛꯂꯤꯕ ꯅꯣꯡꯍꯧ ꯑꯗꯨ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯅꯦꯝꯊꯖꯍꯜꯂꯤ ꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒ꯭ꯌꯥꯝꯆꯥ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯠꯇ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯟꯖꯥ ꯂꯩꯈꯤꯗꯦ ꯂꯦꯝꯕꯤ ꯊꯧꯔꯥꯅꯤꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯐꯩꯖꯣꯝ ꯄꯣꯝꯌꯥꯠ ꯑꯗꯨ ꯊꯤꯜꯂꯛꯏ ꯂꯨꯝꯂꯕ ꯊꯃꯣꯏ ꯑꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯂꯥꯛꯏ ꯑꯩꯒ꯭ꯌꯥꯕꯣꯛ ꯊꯧꯔꯥꯅꯤ ꯆꯠꯊꯣꯛꯈꯤꯕ ꯇꯟꯖꯥ ꯑꯣꯏꯔ ꯃꯥꯜꯂꯤ ꯈꯨꯝꯂꯛꯇꯦ ꯂꯦꯝꯕꯤ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯌꯨꯝꯌꯥꯏ ꯍꯦꯛ ꯌꯧꯕꯗ ꯑꯩꯒ꯭ꯌꯥꯝꯆꯥ ꯊꯣꯛꯂꯛꯏ ꯂꯦꯝꯕꯤ ꯋꯥ ꯉꯥꯡꯗꯦ ꯐꯤꯗꯨ ꯊꯝꯗꯨꯅ ꯊꯨꯅ ꯊꯣꯛꯀꯦ ꯇꯧꯏ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯦꯝꯕꯤꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯂꯦꯝꯕꯤ ꯅꯪ ꯉꯁꯤꯁꯨ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯔꯣꯏꯗ꯭ꯔꯥ ꯂꯦꯝꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯑꯩꯒ꯭ꯌꯥꯝꯆꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯐꯔꯦ ꯅꯪ ꯈꯨꯝꯂꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯀꯅꯤ ꯑꯩ ꯂꯨꯍꯣꯡꯉꯣꯏꯌꯦ ꯂꯦꯝꯕꯤ ꯅꯪ ꯅꯠꯇꯅ ꯑꯩ ꯀꯅꯥꯃꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯂꯦꯝꯕꯤ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯊꯃꯣꯏ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯀꯞꯂꯛꯏ ꯂꯦꯝꯕꯤ ꯑꯩꯒ꯭ꯌꯥꯝꯆꯥꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯑꯩꯒ꯭ꯌꯥꯝꯆꯥ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯅꯣꯕꯥꯞ ꯂꯩꯕꯨ ꯀꯅꯥꯅ ꯂꯩꯔꯥꯡ ꯂꯩꯇ ꯁꯤꯡꯊꯥꯅꯒꯦ ꯐꯅ ꯂꯩꯅꯝ ꯆꯦꯜꯂꯕꯁꯨ ꯃꯥꯗꯤ ꯆꯤꯟꯕ ꯌꯥꯗꯕ ꯂꯩꯅꯤ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯅꯠꯇꯦ ꯂꯦꯝꯕꯤ ꯄꯨꯝꯅꯃꯛ ꯑꯩ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯅꯪꯇꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯨ ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯗꯨ ꯌꯥꯔꯣꯏ ꯑꯩꯗꯤ ꯊꯧꯔꯥꯅꯤ ꯅꯠꯇꯦ ꯊꯧꯔꯥꯅꯤ ꯁꯥꯕꯤꯅ ꯀꯔꯝꯅ ꯊꯧꯔꯥꯅꯤ ꯑꯣꯏꯒꯅꯤ ꯑꯩꯗꯤ ꯊꯧꯔꯥꯅꯤ ꯁꯥꯕꯤꯅꯤ ꯂꯦꯝꯕꯤ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯄꯥꯛꯂꯕ ꯃꯊꯕꯥꯛ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯆꯔꯛꯏ
ꯁꯟꯗ꯭ꯌꯥ ꯆꯪꯕꯒꯤ ꯊꯧꯔꯥꯅꯤꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯂꯩꯃꯥꯏ ꯐꯛꯂꯝꯕ ꯂꯦꯝꯕꯤ ꯃꯤꯀꯞ ꯊꯣꯛꯍꯜꯂꯔꯤ꯫ ꯃꯅꯥꯛꯇ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯆꯤꯡꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯛꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯒ꯭ꯌꯥꯝꯆꯥꯒꯤ ꯁꯥꯏꯀꯜꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯃꯟꯖꯨꯅꯔꯕ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤ ꯍꯧꯒꯠꯇꯨꯅ "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯁꯨꯛ ꯉꯟꯅ ꯍꯜꯂꯛꯏꯕꯗꯤ?" ꯑꯩꯒ꯭ꯌꯥꯝꯆꯥ ꯅꯣꯛꯐꯦꯠ ꯇꯧꯅ "ꯉꯁꯤꯗꯤ ꯊꯕꯛꯀꯤ ꯁꯦꯜ ꯌꯦꯜꯂꯤ, ꯑꯗꯨꯅ ꯉꯟꯅ ꯍꯜꯂꯛꯑꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯀꯩꯊꯦꯜꯗꯅꯦ ꯏꯃꯥꯁꯨ ꯊꯦꯡꯅꯗꯨꯅ ꯉꯥꯁꯨ ꯍꯥꯞꯄꯤꯔꯛꯏ." ꯑꯩꯒ꯭ꯌꯥꯝꯆꯥ ꯑꯃꯗꯤ ꯂꯦꯝꯕꯤ ꯊꯧꯔꯥꯅꯤꯅ ꯏꯟꯊꯣꯛꯇꯨꯅ ꯏꯪꯈꯣꯜꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯅ ꯅꯥꯎꯔꯣꯜ ꯑꯃ ꯁꯨꯔꯕ ꯐꯥꯎꯕ ꯊꯧꯔꯥꯅꯤꯒꯤ ꯑꯁꯥꯎꯕ ꯍꯟꯗ꯭ꯔꯤ꯫ ꯃꯆꯥ ꯃꯃꯧꯕꯨ ꯂꯧꯁꯤꯟꯗ꯭ꯔꯤ꯫ ꯊꯧꯔꯥꯅꯤ ꯂꯩꯀꯥꯏꯒꯤ ꯎꯁꯣꯞ ꯑꯃ ꯌꯥꯎꯕ ꯆꯠꯂꯤ꯫ ꯉꯥꯟꯕꯤꯁꯨ ꯊꯦꯡꯅꯔꯗꯨꯅ "ꯑꯩꯒ꯭ꯌꯥꯕꯣꯛ, ꯎꯗꯕ ꯀꯨꯏꯔꯦꯗ꯫ ꯑꯍꯜꯒ ꯌꯥꯝ ꯑꯣꯏꯁꯜꯂꯝꯃꯤꯁꯤꯕꯨ ꯑꯩꯒ꯭ꯌꯥꯕꯣꯛꯄꯨ ꯏꯁꯥꯒ ꯉꯝꯗꯕ꯭ꯔꯣ?" ꯊꯧꯔꯥꯅꯤ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ "ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯉꯥꯟꯕꯤ꯫ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ, ꯋꯥꯈꯜꯅꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯆꯍꯤꯅꯒ ꯑꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄꯅꯤ꯫ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯄꯨꯟꯁꯤ ꯅꯠꯇꯦꯗ꯫ ꯈꯔ ꯊꯨꯅ ꯂꯧꯁꯤꯟꯕꯤꯔꯕꯗꯤ ꯐꯔꯅꯤ." "ꯇꯧꯍꯩꯗꯤ ꯑꯩꯒ꯭ꯌꯥꯕꯣꯛ ꯑꯗꯨꯝꯅ ꯈꯟꯕꯒ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯨꯅꯤ? ꯍꯧꯈꯤꯕꯁꯤꯡ ꯑꯗꯨꯗ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯂꯩꯔꯒ ꯍꯜꯂꯛꯎ ꯍꯥꯏꯕꯁꯨ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯒ꯭ꯌꯥꯝꯆꯥꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯃꯥꯜꯂꯤ꯫ ꯅꯍꯥꯟꯁꯨꯅꯦ ꯆꯦꯛꯅ ꯇꯥꯁꯤꯟꯗꯅ ꯃꯈꯣꯡꯗꯨ ꯁꯣꯛꯑꯦ ꯍꯥꯏ꯫ ꯃꯆꯥ ꯑꯗꯨꯅꯒ ꯑꯩꯒ꯭ꯌꯥꯕꯣꯛ ꯃꯥꯜꯂꯤꯕ꯫ ꯅꯨꯡꯁꯤꯕꯅ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯅꯁꯨꯗꯨꯕꯨ ꯎꯗꯅ ꯁꯤꯈꯤꯕ ꯇꯥꯕ꯭ꯔꯕ ꯑꯩꯒ꯭ꯌꯥꯕꯣꯛ? ꯀꯣꯛ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯀꯅꯥ ꯂꯩꯖꯗꯕꯒꯨꯝꯅ ꯁꯨꯝ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯤꯕꯗꯨꯕꯨ." ꯊꯧꯔꯥꯅꯤ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ "ꯈꯪꯗ꯭ꯔꯦ ꯉꯥꯟꯕꯤ꯫ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯆꯥꯛꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯀꯥꯟ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯀꯥꯏꯈ꯭ꯔꯤꯕꯗꯣ, ꯃꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯥꯏ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯛ ꯀꯨꯏꯅ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤꯕ ꯙꯔꯃ ꯑꯁꯤꯕꯨ ꯁꯤꯔꯝꯗꯥꯏ ꯑꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠ ꯆꯥꯗꯨꯅ ꯁꯤꯈꯤꯕ ꯇꯥꯔꯤꯕ꯭ꯔꯅꯤ ꯑꯩꯕꯨ?" "ꯑꯩꯒ꯭ꯌꯥꯕꯣꯛ, ꯙꯔꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕꯅꯤ꯫ ꯍꯌꯦꯡ ꯑꯩꯒ꯭ꯌꯥꯕꯣꯛꯅ ꯂꯩꯈꯤꯗ꯭ꯔꯒ ꯑꯩꯒ꯭ꯌꯥꯝꯆꯥ ꯅꯠꯇꯅ ꯀꯅꯥꯅ ꯑꯩꯒ꯭ꯌꯥꯕꯣꯛꯀꯤ ꯃꯩ ꯆꯨꯕꯤꯒꯅꯤ? ꯂꯦꯝꯕꯤꯗꯣ ꯊꯣꯏꯅ ꯐꯠꯇꯕꯁꯨ ꯅꯠꯇꯦ꯫ ꯀꯩꯗꯧꯋꯦꯒꯦ ꯀꯣꯛ ꯂꯧꯁꯤꯟꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯅꯁꯨ ꯑꯗꯣ ꯅꯇꯝꯕꯥꯛꯇ ꯄꯝꯗꯨꯅ ꯁꯥꯟꯅꯧ ꯀꯩꯗꯧꯒꯦ?" ꯊꯧꯔꯥꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯃꯤꯁꯤ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯆꯥ ꯃꯊꯟꯇꯅꯤ꯫ ꯑꯩꯒ꯭ꯌꯥꯝꯆꯥ ꯕꯥꯃꯣꯟꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯊꯥꯛꯄ ꯆꯠꯄ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯍꯩꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯕ ꯑꯗꯨꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯑꯩꯒ꯭ꯌꯥꯝꯆꯥꯁꯨ ꯕꯥꯃꯣꯟ ꯑꯃꯒꯤ ꯁꯤꯟꯐꯝ ꯊꯥꯗꯣꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯊꯧꯔꯥꯅꯤ ꯐꯅ ꯊꯦꯡꯂꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯗꯦ꯫ ꯃꯁꯨꯗꯨ ꯁꯟꯁꯥꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯕ ꯐꯥꯎꯕꯗ ꯅꯣꯡꯃꯇ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯥꯅꯤ ꯑꯁꯥꯎꯕꯗꯨ ꯇꯞꯅ ꯇꯞꯅ ꯏꯪꯊꯔꯛꯂꯤ꯫ ꯏꯕꯣꯍꯜ ꯑꯃꯗꯤ ꯀꯩꯅꯥꯇꯣꯝꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛꯈꯨꯝꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯩꯒ꯭ꯌꯥꯝꯆꯥꯗꯤ ꯃꯈꯣꯡ ꯁꯣꯛꯑꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯆꯠꯇ꯭ꯔꯤ꯫ ꯂꯦꯝꯕꯤ ꯃꯃꯥꯒ ꯃꯄꯥꯒ ꯎꯕꯗ ꯑꯋꯥꯕ ꯈꯔ ꯐꯕꯒꯨꯝꯅ ꯐꯥꯎꯖꯔꯤ꯫ "ꯄꯥꯕꯨꯡ, ꯏꯃꯥ, ꯀꯥꯈꯠꯂꯛꯑꯣ, ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯤ." "ꯌꯥꯔꯦ ꯌꯥꯔꯦ, ꯃꯥꯡꯒꯣꯜꯗ ꯑꯣꯏꯅ ꯐꯝꯂꯒꯦ꯫ ꯏꯁꯨꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯀꯗꯥꯏ ꯑꯩꯒ꯭ꯌꯥꯝꯆꯥꯗꯤ? ꯃꯥꯕꯨ ꯆꯠꯄꯒ ꯉꯝꯗ꯭ꯔꯕꯔꯣ?" "ꯑꯉꯥꯡꯗꯤ ꯏꯆꯟꯊꯣꯏꯕꯤꯅ ꯄꯨꯈꯤꯌꯦ꯫ ꯑꯩꯒ꯭ꯌꯥꯝꯆꯥꯁꯨ ꯏꯃꯨꯡꯗ ꯂꯩ, ꯀꯧꯊꯣꯔꯛꯀꯦ." ꯑꯩꯒ꯭ꯌꯥꯝꯆꯥ ꯊꯣꯛꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯀꯩꯅꯥꯇꯣꯝꯕꯤꯅ "ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯏꯕꯅꯣꯅꯦ?" "ꯌꯥꯝ ꯊꯤꯅ ꯅꯠꯇꯦꯗ ꯏꯃꯥ, ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯐꯔꯅꯤ." "ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯃꯔꯥꯏꯅ ꯐꯖꯅꯤ, ꯄꯪꯈꯟ ꯈꯟꯖꯤꯜꯂꯨꯅꯨ." ꯀꯩꯅꯥꯇꯣꯝꯕꯤꯅ "ꯅꯃꯥꯗꯤ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯁꯣꯛꯏ ꯍꯥꯏꯕꯁꯦ?" "ꯈꯪꯗꯦ꯫ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯪꯂꯝꯔꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯅꯗꯤ ꯍꯥꯏꯗꯦ." ꯏꯕꯣꯍꯜ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ, ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯅꯈꯣꯏꯅ ꯑꯉꯥꯡꯅꯤ, ꯑꯍꯜꯒ ꯑꯣꯏꯕꯁꯤꯗ ꯋꯥꯔꯧꯗꯨꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯍꯧꯅꯗꯦ꯫ ꯏꯄꯥꯒꯤ ꯂꯦꯝꯕꯤ, ꯅꯪꯁꯨ ꯙꯔꯃ ꯀꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇ ꯍꯨꯟꯗꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯍꯜꯂꯨꯀꯣ." ꯑꯅꯤꯗꯨ ꯈꯨꯝꯗꯦ꯫ ꯀꯩꯅꯥꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯟꯅ ꯂꯩꯔꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯈꯣꯏꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯕ ꯉꯝꯗꯦꯅꯦꯍꯦ ꯏꯃꯥꯗꯤ."
Ibohalna mangakto hairaduna. Adu yade. Nakoisu yum palabadi ngamnanaba pangadabani. Walaklabadi aikhoi leridana. Ibohal amadi kaina tombi makhoigidi macha ningolni. Sawe haiduna kayam kuina inthoktuna thamba ngamgani. Macha mayagi awabada mateng pangduna lagli. Agyamchana so lembi khoida lairasi haibadudi yadri. Nungthil talak amani. Lembi machi amada cheng khaiduna lairi. Machaduna sansaduna koichen cheli. Tauriba matawadu Thaurani laptakna ui. Thaurani khuning kang tuna masudubu yengi. Hoini he. Mina hainabasidi chumledana. Isu sidi othokna nungsikreda. Aibu malini he. Aibu changaga hekta pamura sirane. Thaurani ngaiha khanjane aduga. Hoide. Asuk nungsiba adubu pamdana sikiba tabrada. Hekta changurageda. Sum tawdana laiba yaba nate. Icha mathantani. Kaidaujaruni agya. Thaurani prap changlaktuna chenduna sanariba masu adubu pamkhatuna masa pumba sinthungna chupirai. Ish nungsikreda isu sidia. Asuk nungsiba isu asibu aina mirairuri sibu kayada pangkrabano aisi. Lembi tauribadu chap leptuna yengduna lai. Ingak ngakna Thaurani lembigi manakta changlaktuna. Lembiya kadai agyamchado makhongsu e haibaduna kayam yamna soklibano kauthoro ichado yengi kuireni he udabana khoise. Thaurani mamit ira chelai. Lembi harauna agyamchagi manakta changduna. Agyamcha agyabuk lai. Agyabukna nangbu kauthoro haiba. Agyamcha masu harauna thoglai makhong adu sektuna. Thaurani machagi manakta chenchili. Imagi bungo kayam thina soke nangbo. Imadi wakhal theluredana. Icha haibasidagi henba sangsara sida lan ama amuk leiti haibase imadi kaururi. Asuk nungsikraba nakhoibu ngaihakki asauba pendaba aduna imana intokluredana. Lao Lembi ima kongi lao imaubu kongi lao. Lembi matam kuina manemgi minungsi phangludrabani. Ngasi khanghaudana Thaurani na sauba pharakpa asida Lembi magi thamoidu mahi chelai. Lembi amadi agyamcha harauna mamagi makhong sokna khurumai. Thaurani mapidu taithoktuna. Yare hawgano. Lao ngasidagi imaga punna lairasi. Imaubu aina Prabhugi kangsi kinghangani. Arti kalhangani. Jat bijat daramana miyoibagi nungsiba lepa yade haibase imana sinba thongna khanghaudabani. Lao imaga punna lairasi. Imongna thongbu chak ado imana soidana chagani. Matam kuinadagi Thaurani ki thamoidu omduna chaklamba mairi ado matamgi khonglei matung inna ngasidi punging ingthakiduna macha momobu taram lausinbiduna nungaina masugi kumhai yengduna laikhirami Thaurani. Thaurani sabi lembi haujikti agyamchagi thamoigi asengba Thaurani mingthol phangkhre.